Hello, hi. Mayam boy kuramjari. Isi hapchang nungai ta leibako. Duna isi tummaga leibane. Mai su la meng sai gai mai laktawa. Si mai si sangai de aduga mai laktragadi aidi balance yaudren net se mai laga phangmanebako. Yo ye fiber se. Ado nung sing film phatabne netbox kitang ngai tabako. Duna sudi satellite ki kan moi bina aduna satellite ki mateng khan lo wai ta web se dagi satellite ki kan oda mu akhoi gi geo gi tower da mu receive tawri dana web se duga mu sigi laiba web se mu aigi receiver radio receiver se da mu piraga radio receiver se dagi COG dagi mu transmitter leiba ahum machine mari mangani ko mayam geo fiber leiba yaung narangani kitang system se tongale ate the channels ga cd tv channel yaung na lakpane net ka tv channel singa aise angasi si khogi yam nungai ba pau haigar da kaino aji nungai ba pau haige mayam de awa ba piala adi mayam wara ne ol ne torne no do khalgano hojiti aina haige let me clear something ai kai ma wa kra haige bako ai gi sazin like top some sound adu show lang ai haksang ngam da leibani ko ai is each and everyone uses each and everyone single number single noun ko each and everyone uses a smartphone. Whenever you find something untoward incident on the way, you have to record and upload that incident related to the army threatening you, and the army are threatening you, and then they are harassing you. You can record that secretly and upload it. Yes, consequence will be there. aina haise maitelo nam handok sage ojti smartphone gi matam ni ko na khoida mai tong army thajale ni that is propaganda war sikana gumna propaganda war story bane ko pr nga ke mamang da ojik kogi president home affairs and ministry of home affairs ki kuthang da india ki president order thokre manipur da article 356 satnare haidana. Let me show you article 356. Sidi yauri sikachu kai blate last option ni yaragati president rule si thamgono akhoi atop sam yengo ba revive tawno hono government si to ai bodu last option ni si to si kari kino bu ai maram si mayam na hoji ni media channel sing ai charo khom yengjare kanam president rule thamai se kari gi thamai no haibun matam da si kanam ten thiwaina haiba ngamde ba ko ai nga ki mamang da tagat ki bang sigi parliament ki session de nairak pa mayam do ai ngasi mu tagat ki bane ko loire was parliament india kai bi film la eba pressures na khangmo made de ki khoi ngasa ma som dor moro ma phagi wai khu mo khong inkat na bane spanish grape mayam lei bane ai kana ju pal roi ko moi privilege hoi mai kani soker so hoigira kari gi ado opposition da tai ne mi manga khlei ba panto manga ne na mai leijari bu da moi manga da sum tai ne si chumbra ruling ki moi yang khai manga da na kai do lei ge ba moi hoi si moi kun na di tribal ni ko ada hande ki si india gi tribal miam na pressure ma koi how ki ba koi honorable cm nan resign to ki ba honorable cm koi tamu birenzi dokto kadabani hena pressure ta even koi gi mizoram gi cm na haiba lai adegi npp gi koi gi kona sangman haiba lai npp gi president national president kona sangman haiba lai ate yam lai gre ai wai ngang de ko amorusu koi gi mi asobi yam lai gre ai madu yom do photo ogumsi matam chana irang si laksil magadi megi tang ohum
ꯑꯩꯈꯣꯏ 2023ꯒꯤ ꯃꯦꯒꯥꯇꯥꯎꯟ ꯑꯍꯨꯝꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯃꯥꯡꯍꯟ ꯇꯥꯍꯟꯗꯅ ꯏꯔꯥꯡ ꯊꯣꯛꯄꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯋꯥꯏ ꯆꯥꯏꯔꯕꯅꯤ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯈꯨꯗꯛꯇꯨꯗ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯃꯁꯥꯃꯛꯀꯤ ꯃꯥꯒꯤ ꯍꯦꯟꯗ ꯄꯋꯥꯔ ꯄꯥꯏꯔꯤꯅꯤ ꯍꯣꯝ ꯁꯤ ꯄꯥꯏꯔꯤꯕꯅꯤ ꯍꯣꯝ ꯑꯁꯤ ꯄꯋꯥꯔꯅꯤꯀꯣ ꯃꯥꯅ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯆꯠꯂꯣ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯅꯩꯈꯥꯏꯔꯁꯨ ꯆꯠꯂꯣ ꯃꯌꯥꯝ ꯄꯨꯔ ꯆꯠꯂꯣ ꯆꯠꯂꯣ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯅꯣꯏ ꯀꯩꯗꯧ ꯂꯩꯌꯦꯅ ꯂꯥꯎꯕ ꯉꯝꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯑꯗꯨꯗꯤ who will take the responsibility of this havoc ꯑꯩ ꯃꯩꯇꯩ ꯏꯪꯂꯤꯁꯁꯦ ꯍꯦꯛ ꯉꯥꯡꯊꯣꯛꯈꯤꯕꯀꯣ ꯑꯩ ꯏꯃꯥꯂꯣꯟꯗ ꯌꯥꯔꯤꯈꯩ ꯉꯥꯡꯉꯒꯦ ꯑꯁꯤꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯥꯟꯁꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯁꯤ ꯀꯅꯥꯅ ꯄꯨꯒꯗꯒꯦꯕ ꯕꯤꯖꯦꯄꯤꯅ ꯄꯨꯐꯝ ꯊꯣꯛꯑꯦ ꯁꯤꯗꯤ ꯀꯣ ꯑꯗꯨꯅ आर्टिकल 356 थमे मणिपुर वारनीना हुजु मयामना मिपाइनबगी फोटो आई फेसबुक ता खरो उजरे अदु करीसु खनबिरुनो लेते अदुम लेते ऐसे सोमना मेसेज मयाम लाखपा या तातोन यारेगदी आई मयाम दा वखल अंक ताहलो अखोगी कनो को तो लाइफ अंग थाबियो मयाम से अंक लोइना मिकअप थोहलो हाइपसिदा ऐसे आई वोइन मेकअप थोअगा तौरने ऐसे तसेंगना ऐदि तुमधरोबने ऐ हक्सांगसि गम कोगम चिपा कोक्सि कइनो ऐ हर्बी सोर्सेस से फुल्ली रिकवर तौद्रियबको हक्सांग फत्तरना अदि थौक सुदे यादमना थौक सुतम सुबा लायरबनिना को फार्म लेबनिना फार्म दि थौक सुतम सुदे यादम सुबा मणिपुर ऐ मुक लायरबा ऐ मुक तोने हिंगबा मी लेते को मसी फिबमना मतमनि यादबैनी नंग इमरजेंसी प्रोविजन सि पुथोक्त्रिङैदा ऐ ngasi नखोइदे इंस्पायर ओइबा नखोइदा यामना पुनिंग लौसिंग ओइबा यामना पुनिंग लौसिंग ओइबा को सिदा फोटो म यारिको पयाइ थंबसने बॉक्सिंग की प्रोमिनेंट फिगर ने को असित साक्थोंगे असि एकी सानपा अतोमने कोइलन चेंबि योने अदु मासे बॉक्सिंग के पोथारिसे मासे सिचुएशन में मा फजना सानबनी अदबु लै मी खरना लैने को आई वाइ मनंद्रे मोइना इसासी इंटरव्यू दे anyway pass this pass आई फोटो से इंफॉर्मेशन बने हक्सांग दिंगम दे हाई लाइफ थाबरी कल्ली नांगी सोलागे साथी ऐने इंजांग ऐ सिलिकन तो योंगो ऐ सिंग सिसि कइनो मख मयाम द उत्के बको मयाम द उत्के नखोगी सि कनो को मरियम तलेन दे पॉलिटिकल अफेयर्स को मरियम तलेन दे पुंसी की इंडिविजुअलिटी सिंसिगी आई कइनो को निंजंग होगे अदुगा आई पॉलिटिकल अफेयर्स पॉलिटिकल प्रॉब्लम्स इन मणिपुर हो मायोक नरिबा सिनेरियो मणिपुर की प्रिविलेज सिचुएशन सिदा करी लापा याबा आउटकम दो लेट मी शो यू द आउटकम ngasai ai nungthin de post mo togi ai isamuksi ngarang army na phaga dagi motodagi ai kat ka sattana motodna kaino oi pomi de noi mai taw yabra kana aina ga army ga sai mo ko police ka sai mo ko tawe ko kai de woi noi pr thamaga noi ta emergency provision de leibani article 356 ni noi ne ta puktok taw yabra kana ai smart ga tawnari poni ko ai hauna bido तमो सोइखिमनि साउयादि गाना तावै बने पुलिसना अदगी ngसगी आर्मी सॉरी गा हाइ बने आई गी गाड़ी ममांग प्रेस का थाबदो ये का तौरी वर अदु कर्म पोस्ट थागत कि ngसाइ ओजा बिमोल गा राहुल गांधी अखोगी ओपोजिशन लीडर गा उन्नबोई मतंग दा आइना थागत थे पोस्ट अंग चेक तौबि अदुदि नखोइना ई हाइदोरिसे ऐसे I am the messenger of God हाइबजि अदुम हाइरो को कइगिनो आई मंगस लोय उतकने बको आइमोन मीना उसितना करियमना तोरसु दुम उतकनी अदा पीआर खुदोल तमलखरे तातोन सिब्रेमान द युमना मसी अदुने ने आई अखोगी केलची आइमोन द तातोन लाइव थाओ अब जम मेसेज थागा मगा मा हुजिक लागत्र ग्राइ चखरे आई पुंगतरे त थागा द लाइव से चे सोंधरि से कइगिनो बक्संग हमदे मसी तौरोगे तौबने मान मेसेज थाजले कना कना अतैसु थाजले अद तंगाई पदना ऐसे लाइव तौबनेबको थुकरा का मेरा प्यार हबा यामना अखोइदि इंस्पायर होइबा ह्यूमन
resource yamna puthokpa yaba maitai machada human resource pia thangge thamsnu ama toge tawsnu ha laina thawal lamdamni ko ꯑꯩꯈꯣꯏ human resource matik am chadrabani ko ꯑꯩꯈꯣꯏ si aingon aduna ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯑꯩ ꯑꯇꯣꯞꯄ community da I pallaroi ko ꯑꯩꯈꯣꯏ ꯊꯨꯀ꯭ꯔꯥ ꯀ ꯃꯦꯔꯥ ꯄꯤꯌꯥꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ episode ꯅꯥꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣ serial ꯅꯣꯡꯃꯗ drama ꯑꯃꯗ ꯐꯖꯕ ꯀꯨꯜꯗꯤꯞ ꯀꯧꯕ IAS officer ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯎꯕꯅꯦꯕꯀꯣ ꯁꯤꯇꯥꯄꯨꯔ ꯌꯨꯄꯤꯒꯤ ꯁꯤꯇꯥꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯑꯗ ꯃꯥꯒꯤ ꯃꯔꯨꯞ ꯄ꯭ꯔꯦꯅꯥ ꯀꯧꯕ ꯑꯃꯅ ꯃꯥꯁꯤ ꯂꯝꯖꯤꯡꯈꯤꯕ ꯃꯥꯁꯦ ꯑꯣꯇꯣ ꯊꯧꯕꯅꯤ ꯃꯥꯒꯤ ꯏꯃꯨꯡꯁꯨ ꯀꯥꯡ ꯆꯥꯏꯗꯅ ꯋꯥꯊꯤ ꯅꯩꯕꯤꯗꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯈꯤꯇꯪ ꯇꯣꯟꯕ ꯀꯥꯡꯂꯨꯞꯇ ꯄꯣꯔꯛꯄꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯗꯥꯗꯨ ꯄ꯭ꯔꯁꯥꯗ ꯍꯥꯏꯕꯁꯤꯅ ꯃꯣꯏꯒꯤ ꯑꯇꯣꯟꯕ ꯖꯥꯇꯤꯒꯤ ꯃꯣꯏ ꯀꯥꯡꯂꯨꯞꯀꯤ ꯃꯣꯏꯁꯤ ꯃꯤꯅꯤꯁꯇꯔꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯁꯤꯟꯈꯤꯕ ꯍꯟꯗꯛ ꯄ꯭ꯔꯦꯅꯥꯁꯤꯅ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯀꯩꯅꯣꯁꯤꯗꯤꯀꯣ ꯃꯥꯗꯤ ꯖꯃꯤꯟꯗꯥꯔ ꯑꯃꯒꯤ ꯃꯥꯁꯤ ꯀꯩꯅꯣꯒꯤ ꯊꯥꯀꯨꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁꯕꯤꯟꯀꯥꯁꯤ ꯀꯔꯤꯕ ꯃꯃꯤꯡꯗꯤ ꯁꯕꯤꯟꯀꯥ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃ ꯃꯥꯅ ꯃꯥꯒꯤ ꯏꯃꯨꯡꯁꯨ ꯃꯩ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯦꯗ ꯄꯨꯂꯤꯁꯀꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯏ ꯐꯨꯔꯤꯠꯀ ꯁꯦꯒꯥꯏꯕꯤꯕꯗ ꯃꯥꯁꯤ ꯊꯧꯔꯤ ꯌꯥꯟꯈꯤꯕꯅꯤ ꯐꯤ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯖꯅꯔꯒ ꯊꯧꯔꯤ ꯌꯥꯟ ꯁꯤꯈꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯃꯥꯅ IASꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁ IASꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯐꯥꯏꯅꯦꯜꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤꯁꯨ ꯑꯗꯨ ꯂꯣꯏꯔꯦ ꯀ꯭ꯂꯤꯌꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯦꯟꯁꯨ ꯀ꯭ꯂꯤꯌꯔ ꯇꯧꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯑꯅꯤ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯑꯍꯨꯝꯁꯨꯕꯒꯤ 인터뷰 그것이다 마기 바이바기 시더 마세 마마도 마세 틴도록보다 마이 그라이데 누피임나 헷가른 해도 와리 살리도나 낭땅 세켄 그래도 마사가 미네람보도 빨로도 마징 사기 와칼람들 아이 사징 시디 아이소 마이 ngasi loire ko gana mana ko khalakdo karamna golai de to thomne sibane asen pi ko ma ga sir matung sidang sagi somda ju ma ji side da khap mai gi girlfriend sina ma se ko gi ai ni ma tung siblite mana izum ko tan tan za boina hai kai gino mana hairami maramdo ko nang khang pare mandom samna mo li bane paisa ga ma gi girlfriend se thabiram mani yakna bagi masa do agar masan pi adu matangay ba na police officer na long kibane ko ma yam nusibani abani nusibani ko admai taw na masi admai taw na man hairami kai gino man nusidi hairami si kai gino mai punsi si kanna ba kitam tamana oita ngang bane ba admai taw na masi admai na ngasai mai taw ge man ngasai nusidi na haidar ga compulsory hator ba nusidi na hayu sini moi ma pawani ma kuran injali se nusidi na man hai se mai life si kanna ba kitam nang sidi hayo nang mai punsi kan bikena kadar taw bane mai taw na masi mai taw na masi chelak pane ba mai gi mem tar dolan so wang da kai da kai mai taw hi si halo do bane ba mai thau da bane ba ad mai taw na matang tang silaga wana moi si mai gi khangna sana ba ma da la ga sitapur thadwe sitapur gi wari ni UP gi ad mai taw na ayung sida loan selaga moina nga sabi khangna basigi mamana basida moi mainda leiraga octo ningonde salaga electric sotorga thawbasida IAS try tawriba khoigi sigi coaching jawriba nupi makhak prena harisi ma thengnarubane ma sum thengna namba galongna robani se sagi yamna babane nupi jani ma yam pamjaba ko mai tawna sagi phare nang IAS nang try tawrga tawni ngadi ma si first class ma si mi topper min lakpani 마지 스쿨 콜레지 마지 마이 동나 또부데디 피아 탐크레 그때마 아이 아두니 아이 ngасai si 하이도림 시케놈 거 와림 극다고 와리 따닝 들어디 강데 와리지 빠전 따고 너코이도 아이 뿌닝도 너코이 나산수 너코이 레이버 마얌스 나하고 비어거나 아이 와리스나 따 아이디 와리도 야리버 에스티틱 밸류도 아주 그동이엔 마이 농시네부도 기토이나 아이원 임포र्टेंट 와이디 아두 마이 또나 또부데디 그대로래 아기 라이프에 호렌 막복도 기름 비용 거 그놈 비어보네 어디디 마나 한번 마반이 프레나가 마반이 강너 버홀 거다 마기 옥도시도 마해 마주 더 왼쪽에 마이기 그런 코칭 센터 좀 망게 감전 마 소리 돌거네 마이도 와이 산에 맞는다 마 강너 버홀네 마제 라이트 마는 거 서기 마저 그 마나
ꯈꯪꯕꯗꯨꯅꯦꯕ ꯃꯥꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯆꯤꯡꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯅꯪ ꯑꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤꯔꯥ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯑꯩ ꯁꯥꯀꯟ ꯍꯌꯦꯡꯁꯦ ꯑꯝꯇ ꯎꯅꯁꯦꯅ ꯍꯥꯏꯕꯅꯦ ꯎꯅꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯑꯣꯏꯅꯤꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯒꯤ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯃꯥꯁꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯆꯥꯎꯋꯦ ꯃꯥꯅ ꯍꯦꯠꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯅꯪ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯂꯥꯛꯑꯣꯅ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯅꯣꯠꯁꯤ ꯄꯨꯔꯛꯑꯦ ꯐꯥꯏꯜꯁꯤ ꯄꯨꯔꯛꯑꯦ ꯎꯅꯔꯦ मादी सगी 99% मा चलरमेबको मागी साइंस लौरमे मा ग्रेजुएट की कनोसिदा मागी मार्क्स से उबे ओके नंग जारे हयंग से नंग इंटरव्यू में तगनी मपास नाइरे नंग इंटरव्यू में सगी कमाई तगे माना मसाई कर हाइतारे कुलदीप कुमार नंग हयंग इंटरव्यू में तगनी नंग रिटर्न टेस्ट में तगनी रिटर्न टेस्ट नंग से पास तौरबा नंगी कोचिंग सेंटर से एडमिशन से तंखाय में ऑफ तगनी हाइबने वाना कने पास तो थोपंद तमे अतै बानी सुम तिनरे बेस्ट फ्रेंड ओइरपनेबको अदुगा मेंस का क्लियर ओइ तोपसना मसगी नपीसिना मासी अम पामबगी मोंदु उले अदुबो तंजा सिदा माना ngसगी अमुकसु ngसai ममा लेतबन तु मासे रिजल्ट लाउथो ए माना मागी इंटरव्यू असांग वरिसि ए लिरोइको अदमाइ तोना मासी इंटरव्यू सिदा माइ पाए फजना मी मगा जे खेतनबा थमदबा इक्वालिटी स्टेटस लेबा अखोइ छि अतोनबा कांगुनी अखोइ अतोनबा कांगुसि खरा चावबो कनोसिंसिना अखोइ उसित पिदबा इंडिया ने अखोइ उसित छि ngसाइ माना इंटरव्यूज दा मत चामना हाइबको अखोइ की सोसाइटी सिदा अखोइ ने मानब मियेंग मसिगी अखोइ की इक्वल स्टेटस अखोइ द लेतबसे मसिगी लेहेनबकी दमक्ता आई तसिंगना आई फिवम सिना आई तम मसिगना आईएस आई ओइ अंतम स्टाफ मानब मियेंग म एडमिनिस्ट्रेशन दा आई यावनिंगबकी दमक्ता मसि थमनबकी दमक्ता आई आईएस ओइ की खनखिबनी माइ जाम चमना कमे अखोइ साइडे फिल्म तवना आई ओवरनाइट दे आईएस ओइ नते अदु नते ओजु पा जाने फैक्टा आइने समजलपनी को पुंग अहुम मरी येंगिन क्राइदे पुंग मरी मंगा की एपिसोड अमद 40 मिनट की ने को अदु यो सांगे आई कपसु कपे अदैदि माना हाइबको मना तावको मसागी मबानी खंगनबा होगिबा आईएस ओइद्रिङैगी द नुपीसना डायलॉग मका हाइग a passenger girl who prepares for UPSC exam said man I know destiny does make our decisions but sometimes we have to decide to change destiny ourselves English kitang lubune ko अथो आइडिया अरुब इंग्लिश से सिने नुआई अराइब इंग्लिश से अरुब इंग्लिश ने नुआई अंग हाइगे नपीस न हाइबने अचक फजेब नपीस न को कुलदीप ता हाइबने आई हमको हाइगे let me remind you once again I know destiny does make our decisions but sometimes we have to decide to change destiny ourselves ngasi indiana tawribase masiga chamana ba potne ai go sen chamana ba poto ai hoto asina aina sila hori ne ngasai ai kenon tawdorena haibati ai khange ko nepis na mongon harini inspector mini ai khange magi punsi je kenon ma ning ba thongdom kenon le mani se ma khang psychologically khange ko ai khange ngasagi ai khange ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯆꯀ꯭ꯔꯅ ꯑꯣꯡꯄꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯌꯣꯟꯁꯦ ꯑꯣꯟꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯁꯤ ꯂꯧꯒꯗꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯤ ꯏꯟꯗꯤꯌꯥꯅ मणिपुर तोानब डिसीजन लौरबसे मणिपुर से तौनिंग तौसनो अखोइगिदी अखोइदी पीएलए फारा लोइरे अदु फारा लोइरेना सुम हाइनैदनको अदु अखोइदी पीएलए फारा लोइरे अखोइदी लान चगे तौसनो फेक प्रॉक्सी वानी हाइगे हाइनो अदु तौसनो ना मोगी वारेप अमक लौबदो फिबमना मतमना यादरे ngasiदी लौदरेबा वेस्ट बंगाल की एमपी रा कनो ओजाबी मोन नहान लाउबदुगी साते
ꯃꯌꯥꯝꯅ ꯑꯩ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯊꯥꯒꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯅꯩꯅꯅꯕ ꯇꯧꯕꯅꯦꯕ ꯑꯗꯨꯅꯦꯕ ꯏꯟꯗꯤꯌꯥꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯚꯦꯂꯦꯟꯁ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯣꯏꯒꯤ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯨ ꯑꯃꯨꯛ ꯍꯣꯡꯇꯣꯔꯛꯄꯗꯨꯅꯦꯕꯀꯣ ꯃꯁꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯣꯏ ꯗꯤꯁꯤꯖꯟꯁꯤ ꯉꯁꯥꯏꯒꯤ ꯗꯤꯁꯤꯖꯟꯁꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯍꯥꯟꯕꯗꯗꯤ ꯗꯤꯁꯤꯖꯟꯁꯤꯅ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯗꯤꯁꯤꯖꯟꯁꯤꯅ ꯑꯃꯨꯛ ꯂꯥꯁꯇꯗꯤ ꯄ꯭ꯔꯤꯚꯦꯂꯤꯡ ꯁꯤꯆꯨꯋꯦꯁꯟꯁꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣ ꯑꯃꯨꯛ ꯗꯤꯁꯤꯖꯟꯁꯤꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯩꯅꯣꯅꯤ ꯗꯤꯁꯤꯖꯟꯁꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟꯁꯤ ꯑꯣꯏꯍꯟꯕꯅꯦ ꯑꯗꯨꯒ ꯀꯔꯤꯝ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯤꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯑꯣꯏꯍꯟꯕꯅꯦ ꯃꯣꯏ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯗ ꯀꯩꯁꯨ ꯈꯦꯠꯅꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏꯗꯒꯤꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯤꯅꯅꯦꯕ ꯉꯁꯤ ꯂꯥꯟ ꯇꯧꯍꯜꯂꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒ ꯂꯥꯟ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯤꯕꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯦꯛꯇ ꯂꯥꯟꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯤꯕꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯁ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯃꯣꯏ ꯉꯁꯥꯏ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟ ꯑꯃꯁꯨ ꯂꯧꯕꯅꯦꯕ ꯗꯤꯁꯤꯖꯟꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯄꯤ ꯑꯥꯔꯁꯤ ꯇꯥꯍꯟꯕꯅꯦꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯥꯏ ꯑꯦꯁ ꯑꯣꯏꯅꯤꯡꯕ ꯑꯆꯧꯕ ꯃꯤ ꯑꯣꯏꯅꯤꯡꯕ ꯒ꯭ꯔꯦꯠ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯁꯤꯡ ꯃꯁꯤꯒꯤ ꯀꯣꯏꯊꯤ ꯊꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇ ꯀꯩ ꯊꯤꯌꯨ ꯑꯩꯒꯤꯗꯤ ꯁꯣꯝꯗ ꯀꯩꯅꯣꯗ ꯌꯦꯡꯕꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯃꯣꯏꯇꯒꯤꯕꯨ ꯆꯨꯞꯀꯔꯥꯀꯥ ꯃꯦꯔꯥ ꯄꯤꯌꯥꯔ ꯍꯥꯏꯕ ꯏꯄꯤꯁꯣꯗ ꯀꯩꯅꯣ ꯅꯥꯏꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤꯁꯦ ꯑꯁ ꯀꯞꯄꯅꯤ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯩ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯁꯦꯔꯤꯌꯦꯜ ꯑꯝꯇ ꯌꯦꯡꯗ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤ ꯁꯤ ꯂꯤꯔꯤꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯣꯔꯦꯜ ꯑꯦꯁꯥꯁꯤꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯈꯤꯕ ꯑꯩꯁꯦ ꯁꯨꯗꯠꯅꯕ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯊꯠꯅꯕ ꯑꯩꯒꯤ ꯗꯤꯂꯦꯠ ꯇꯧꯅꯕ ꯁꯅꯥꯇꯣꯝꯕꯒꯤ ꯐꯦꯃꯤꯂꯤ ꯗꯤꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯉꯥꯏꯔꯦ ꯑꯩ ꯀꯌꯥꯔ ꯀꯟꯅ ꯃꯤꯅ ꯍꯣꯠꯅꯈꯤꯕꯀꯣ ꯑꯩꯅ ꯄꯨꯟꯁꯤꯗ ꯇꯧꯒꯦ ꯈꯟꯈꯤꯕ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯃꯌꯥꯝ ꯂꯩꯈꯤꯕ ꯑꯩꯒꯤ ꯗꯤꯁꯤꯖꯟꯁꯤ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯥꯏ ꯁꯤꯗ ꯍꯥꯏꯔꯤꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯨꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟꯁꯤ ꯂꯧꯈ꯭ꯔꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩꯅꯁꯦ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯒ ꯍꯣꯔꯦꯟ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯍꯥꯏꯔꯛꯈꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯨꯅ ꯑꯩꯁꯤ ꯚꯥꯔꯥ 19 ꯂꯩꯔꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯂꯥꯏꯐꯇ ꯍꯥꯏꯈ꯭ꯔꯦ ꯄꯤꯁꯨꯝꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯊꯧꯗꯣꯛ ꯀꯣ ꯌꯥꯝ ꯀꯔꯤꯒꯤ ꯍꯩꯔꯥꯡꯒꯣꯏ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯀꯩꯅꯣꯒꯤ ꯀꯔꯤ ꯃꯃꯤꯡ ꯃꯣꯏ ꯂꯩꯀꯥꯏꯗꯨ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯕꯨ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯟꯗꯅ ꯃꯤꯇꯤꯡ ꯇꯧꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯍꯥꯞꯇꯅ ꯇꯧꯗꯅ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯑꯩ ꯇꯣꯏꯂꯦꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤ ꯑꯩꯕꯨꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒ ꯃꯔꯩ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ ꯈꯕꯔꯗꯒ ꯂꯣꯏꯔꯕꯅꯤ ꯀꯣ ꯅꯨꯄꯤꯅ ꯃꯈꯨꯠ ꯁꯥꯡꯕ ꯑꯃ ꯖꯦꯜ ꯌꯧꯈ꯭ꯔꯦꯒꯅ ꯗꯦꯠ ꯏꯁ ꯀꯣꯜ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯑꯥꯏ ꯋꯤꯟ ꯀꯔꯤꯗ ꯋꯤꯟ ꯉꯝꯃꯣꯏꯗꯣ ꯀꯅꯥꯝꯇꯁꯨ ꯑꯗꯨ ꯑꯩꯅ ꯁꯝꯖꯜꯂꯒ ꯍꯥꯏꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯤ ꯍꯥꯠꯀꯗꯧꯕ ꯇꯧꯋꯦꯕ ꯀꯣꯜꯇꯤꯄꯥꯕ ꯅꯤꯄꯥꯁꯦ ꯃꯥꯁꯦ ꯈꯪꯉꯤ ꯃꯥꯁꯦ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯨꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯁꯇꯗꯤ ꯀꯔꯤ ꯁꯝꯇꯥꯏꯝꯁ ꯋꯤ ꯍꯦꯞ ꯇꯨ ꯗꯤꯁꯥꯏड ꯇꯨ ꯆꯦꯟꯖ ꯗ ꯗꯦꯁꯇꯤꯅꯤ ꯑꯋꯔ ꯁꯦꯜꯐ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯀꯣ ꯈꯣꯡꯆꯠꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯤ ꯍꯦꯞ ꯇꯨ ꯗꯤꯁꯥꯏड ꯇꯨ ꯆꯦꯟꯖ ꯗꯦꯁꯇꯤꯅꯤ ꯑꯋꯔ ꯁꯦꯜꯐꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯗꯅꯕ ꯑꯃ ꯇꯧꯗꯅꯕ ꯑꯩꯒꯤ ꯆꯤꯃꯗꯤ ꯑꯩ ꯑꯣꯏꯔꯒꯦꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯗꯤ ꯃꯊꯟꯇ ꯗꯤꯁꯤꯖꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯖꯔꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯏꯟꯗꯣ ꯈꯤꯇꯪꯗꯤ ꯂꯨꯕꯅꯤꯀꯣ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯕꯣ ꯀꯣꯛꯁꯨ ꯈꯜꯂꯣ ꯍꯥꯏꯕꯗꯤ ꯀꯝ ꯇꯨ ꯗ ꯄꯣꯏꯟ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯗꯕ ꯃꯤꯗꯒꯤ ꯊꯧꯅꯥ ꯐꯕ ꯍꯦꯜꯂꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤꯒ ꯃꯔꯩ ꯇꯧꯅꯩ ꯅꯠꯇ꯭ꯔꯣ ꯄꯪꯕꯗꯨꯅꯕꯨ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯊꯣꯛ ꯌꯥꯕꯗꯣ ꯄꯪꯕꯗꯨꯅꯕꯨ ꯅꯨꯄꯤ ꯑꯃꯒ ꯃꯔꯩ ꯇꯧꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯀꯩꯊꯦꯜꯗ
ꯈ꯭ꯋꯥꯏ ꯄꯪꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯤꯇꯪ ꯁꯤꯡꯉꯝꯃꯅꯤꯅ ꯈꯜꯂꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯧꯅꯕꯅꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯧꯅꯕꯅꯤ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛ ꯃꯩꯀꯥꯏꯗꯁꯨ ꯑꯩꯁꯦ ꯃꯁꯤꯡꯒ ꯊꯥꯄꯤ ꯄꯣꯠꯇꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯅꯣ ꯃꯥꯏ ꯕꯦꯂꯦꯟꯁ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯗꯥꯡ ꯑꯩꯒꯤ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯑꯩꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯁꯤ ꯀꯣꯜꯂꯒ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯤꯁꯦ ꯑꯩ ꯅꯣꯡꯃꯗꯤ ꯑꯩ ꯃꯤꯌꯥꯝꯒꯤ ꯊꯕꯛꯁꯦ ꯑꯩ ꯈꯔꯗꯤ ꯇꯧꯒꯦꯀꯣꯅ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯥꯗ ꯁꯥꯟꯅꯕꯗꯣ ꯄꯟꯕꯗꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯁꯥꯎꯅꯦꯕꯀꯣ ꯄꯟꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯥꯗ ꯊꯥꯒꯦ ꯈꯜꯂꯤꯕ ꯃꯥꯅ ꯉꯝꯕ ꯉꯝꯗꯕꯗꯨꯅ ꯑꯃꯅꯤ ꯃꯥ ꯉꯁꯥꯏ ꯕꯕꯥ ꯑꯩ ꯄꯩꯁꯥ ꯇꯪ ꯂꯩꯕ꯭ꯔꯥ ꯕꯕꯥ ꯅꯥꯔꯤ ꯑꯩ ꯍꯤꯗꯥꯛꯁꯨ ꯆꯥꯕ ꯉꯝꯗꯦ ꯌꯥꯝ ꯅꯥꯔꯤ ꯑꯩ ꯅꯥꯔꯒ ꯍꯤꯞꯄ ꯂꯩꯕꯗ ꯃꯥ ꯐꯣꯟ ꯇꯧꯔꯛꯄꯅꯤꯀꯣ ꯅꯪ ꯀꯅꯥꯗꯒꯤ ꯅꯃꯥꯟꯅꯕꯗꯒꯤ ꯇꯣꯛꯔꯣ ꯑꯗꯨꯒ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯄꯩꯁꯥꯗꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯍꯥꯏꯅ ꯅꯪ ꯀꯩꯅꯣꯗꯤ ꯃꯥꯔꯁꯇ ꯂꯩꯁꯨ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯇ꯭ꯔꯥꯌꯦꯜꯗꯣ ꯍꯟꯗꯛ ꯇꯥꯡ 12 ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯂꯣꯏ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗ ꯌꯥꯗꯅ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯕꯕꯥ ꯑꯦꯛꯖꯥꯝꯁꯦ ꯃꯥꯔꯆ 28ꯇ ꯂꯩ ꯑꯩ ꯑꯦꯛꯖꯥꯝ ꯂꯩꯕ 12ꯀꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤ나 ꯑꯩ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯇꯦꯛ ꯌꯣꯔ ꯗꯤꯁꯤꯖꯟ ꯉꯁꯥꯏ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯃꯥꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯦ ꯑꯩꯅ ꯍꯣꯡꯍꯟꯗꯦꯕ ꯃꯥ ꯑꯦꯛꯖꯥꯝ ꯇ꯭ꯔꯥꯏ ꯇꯧꯈꯤ ꯕꯕꯥ ꯑꯩ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯤ ꯃꯌꯥꯝ ꯌꯥꯎꯕ ꯌꯥꯏ ꯑꯩ ꯁꯦꯅꯤꯌꯔ ꯀꯥꯔꯦ ꯑꯩ ꯍꯥꯟꯅ ꯑꯩ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝꯁꯇ ꯑꯩ ꯒꯣꯜꯁꯨ ꯂꯧꯔꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯆꯍꯤ 10ꯁꯨ ꯉꯥꯏꯔꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯁꯦꯅꯤꯌꯔ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯆꯥꯟꯁ ꯌꯥꯝ ꯂꯩꯔꯤꯅ ꯃꯥ ꯈꯜꯂꯒ ꯀꯃꯥꯏꯅ ꯇꯧꯅ ꯑꯗꯨꯗꯤ ꯃꯥ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯦ ꯑꯩꯅ ꯅꯣ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯃꯥꯁꯨ ꯆꯥꯎꯔꯛꯑꯕꯅꯤ ꯃꯦꯆꯤꯌꯣꯔ ꯕꯕꯥ ꯑꯩ ꯃꯦꯆꯤꯌꯣꯔ ꯑꯣꯏꯌꯦꯗ ꯆꯍꯤ ꯑꯗꯨ ꯅꯤꯄꯥ ꯊꯝꯕꯗꯤ ꯌꯥꯔꯕ ꯀꯥꯏ ꯅꯣ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯃꯗꯤ ꯑꯩꯅ ꯌꯥꯍꯟꯗꯦꯕꯀꯣ ꯃꯥꯏ ꯀꯦꯔꯤꯌꯔꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤꯅ ꯑꯗꯨ ꯑꯩꯅ ꯏꯆꯥꯒꯁꯦ ꯑꯥꯗ ꯊꯥꯔꯤꯁꯦ ꯗꯤꯁꯤꯖꯟꯁꯦ ꯑꯩꯅ ꯄꯤꯁꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯪꯕꯗꯤ ꯌꯥꯝ ꯊꯤꯅ ꯂꯦꯠ ꯃꯤ ꯇꯦꯜ ꯌꯨ ꯗ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯕꯁꯤꯡꯁꯦ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯐꯔꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯀꯗꯣꯏꯅꯤ ꯏꯆꯥꯁꯦ ꯍꯌꯦꯡ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯒꯦꯗ ꯑꯩ ꯆꯠꯍꯜꯂꯔꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯃꯥꯒꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯦ ꯃꯤ 4,000-5,000 ꯂꯥꯛꯇ ꯃꯣꯏ 12 ꯈꯛꯇ ꯈꯟꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯁꯦꯂꯦꯛꯁꯟ ꯒ꯭ꯔꯦꯗ ꯐꯪꯉꯒꯗꯤ ꯍꯥꯟꯅ ꯍꯥꯏꯔꯤꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯦ ꯁꯥꯔ ꯔꯣꯅꯥꯜ ꯁꯤꯝꯁ USA ꯃꯆꯥꯁꯤꯅ ꯔꯦꯒꯣ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯅꯤ ꯅꯪ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯥ ꯑꯦꯛꯁꯤꯗꯦꯟ ꯇꯣꯡꯍꯟꯕꯤꯁꯤ ꯃꯥꯅ ꯑꯩ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤ ꯋꯤꯜ ꯕꯤ ꯁꯦꯂꯦꯛꯇꯦꯠ ꯅ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯕꯥ ꯑꯗꯨꯗꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯗꯤ ꯅꯪꯗꯤ ꯊꯥꯔꯣꯏꯗꯧꯔꯗꯤ ꯀꯩꯗꯧꯕꯩ ꯑꯩ ꯌꯥꯎꯍꯜꯂꯤꯅꯣ ꯀꯥꯞꯈꯠꯂꯛꯄꯅꯤꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯣꯝꯗꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯈꯣꯏꯕꯤ ꯁꯂꯥꯝꯁꯤꯅ ꯐꯣꯟꯗ ꯆꯩꯔꯛꯏꯃꯤ ꯅꯪ ꯃꯆꯤꯟꯒ ꯊꯤꯔꯛꯏꯃꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤꯅ ꯑꯉꯥꯡ ꯁꯦꯂꯦꯛꯁꯟ ꯌꯥꯎꯍꯧꯗꯅ ꯀꯞꯅꯔꯤ ꯑꯗꯨꯒ ꯅꯪꯒꯤꯅ ꯆꯥꯅꯕꯤ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯆꯦ ꯊꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯒꯗꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯃ ꯗꯤꯜ ꯇꯧꯅꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯟꯗꯔꯇꯦꯛꯀꯤꯡ ꯑꯃ ꯁꯥꯏꯟ ꯇꯧꯅꯒꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯉꯥꯡꯉꯛꯑꯦꯕ ꯅꯪꯒꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯁꯥꯔ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯂꯥꯛꯑꯒꯦꯅ ꯑꯩ ꯂꯥꯛꯑꯒꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯒꯅ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯁꯥꯔꯅ ꯁꯥꯔ ꯈꯣꯏꯕꯤ ꯅꯥꯛ ꯆꯠꯂꯒ ꯁꯥꯔ ꯈꯣꯏꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯆꯠꯈꯤꯕꯅꯦꯕ ꯗꯤꯁꯤꯖꯟ ꯍꯥꯏꯕꯁꯦ ꯔꯥꯏꯠ ꯇꯥꯏꯝꯗ ꯗꯤꯁꯤꯖꯟꯁꯦ ꯆꯨꯝꯅ ꯂꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯗꯤꯁꯤꯖꯟꯁꯤꯅ ꯂꯥꯜꯂꯕ ꯑꯩ ꯀꯟꯁꯤꯌꯟꯁꯅ ꯑꯩ ꯑꯦꯝ ꯑꯦ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯩꯁꯤ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯗꯤꯁꯀꯁꯟꯗ ꯅꯣꯡꯃꯇ ꯑꯩꯕꯨ ꯎꯔꯝꯃꯣꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯕꯨ ꯎꯕ ꯅꯠꯇꯅ ꯅꯣꯡꯃꯇ ꯎꯔꯝꯃꯣꯏ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯦ ꯇꯤꯚꯤ ꯑꯦꯅꯤ ꯗꯤꯁꯀꯁꯟꯗ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯏꯟ ꯑꯦꯅꯤ ꯇꯤꯚꯤ ꯗꯤꯁꯀꯁꯟ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯡ ꯇꯨ ꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯑꯣꯔ ꯄ꯭ꯔꯤꯚꯤꯂꯦꯖ ꯁꯤꯆꯨꯋꯦꯁꯟꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯔꯤꯕ ꯇꯤꯚꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯩ ꯀ꯭ꯋꯥꯂꯤꯐꯥꯏ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟꯅ ꯑꯩꯁꯨ ꯑꯩ ꯉꯝꯖꯕ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯑꯩ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯕꯩꯅꯦ ꯑꯩꯅ ꯂꯧꯖꯒꯦꯀꯣ ꯑꯩ ꯀꯅꯥꯗꯁꯨ ꯑꯩ ꯕ꯭ꯂꯦꯝ ꯇꯧꯗꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯒ ꯆꯥꯟꯅꯔꯣꯏꯕꯀꯣ ꯈꯤꯇꯪ ꯑꯩꯒꯤꯅ ꯈꯤꯇꯪ ꯇꯣꯞꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕ ꯀꯥꯟꯗꯣꯛꯄꯗ ꯑꯩ ꯁꯤꯗ ꯑꯩ ꯀꯩꯅꯣ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯩꯒꯤ ꯂꯩꯔꯤꯕꯅꯤꯅ ꯄꯩꯁꯥ ꯊꯤꯔꯤ ꯅꯣꯡꯃ ꯂꯨꯄꯥ 20 30 ꯊꯤꯔꯤꯕꯅꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯤꯅꯤ
सोमददी पोस्ट प्रीपेड नि कनोने पोस्ट पेड नि हाइजलगा प्रीपेड ओइ लेरमे पैसा हानन थीरगा येंबि ओइरमे मोय मुकेश अंबानी होय मोय मोयने हौदना मोदी होय तिनबनि मोयदि तौसनु कछु कायदे आई कम टू द पॉइंट अदोय तरदि अखोगी डिसीजन अम लौगदबनेबको कम टू द पॉइंट पॉलिटिकल अफेयर्स लागे अखोय होजिक पीआर थमे अइन पामे पीआर से पामे कांग्रेस ना दी पीआर थमगदि दु तोदेना हाइबदो कइगिनबु लेमौरिबा गवर्नमेंट सि सही अनि त गाइरेबा को सही अनि खत गाइरेबा गवर्नमेंट से सिगे गवर्नमेंट सि अमुकसु कोई की इलेक्शन तौरगदि मासी 2027 अमुकसु तौदबा यारोइबा को अदुना अखोई की असुमदमु मोदी गवर्नमेंट ना अमुक सी कांग्रेस गवर्नमेंट कायना बनो तुंग तांग सुमाई थिलकद्राना कांग्रेस ना खाली खनबम थोक्तर मयाम त हायो सी था तरुक्तोगी हेनबा यादे हुजिकती अनौबो कनो मयाम लाए हुजिकती सुप्रीम कोर्ट ना था अनि बौ चटपा यारोय थानी पीआर दे डायरेक्ट थंबा यारोय न हुजिकती अनौबो कनो लाइ आई होरेन सुम आई फाक्तोक चरके एमेंडमेंट सी कनो सिदा अन इमरजेंसी प्रोविजन सी दियावनी अदुना मसी अखोगी प्रोक्लेमेशन ऑफ प्रेसिडेंट रूल हाइबसे लाके को अखोगी डिसीजन जे सुमना लो मैती मसा अखोगी अतोप कम्युनिटी की खंगरे अखोई मैती मसा एमएलए 37 लेबा अखोई मैती की दी केंद्र कुंसा का तरेत की दी आइगी लाइफ सिने होरेन येंबा थोगदी करंबा मिहुत्ता अखोइना भोट पीगदगे हाइबसे आई खनसेबको अदुबु आइना हाइरे फागीनी आइगिसे फागीसिदा कइनोम यावनी अंद्रो केंद्रदा को आइना भोट लेपगदी आइगी मरुप आइगी होजिक ऑनरेबल एमएलए श्याम कुमार आइगी क्लास अंत तमिनरपनी आइगसी हाइदोके एयरपोर्ट स्कूल दा को मासे आइगी ओल्ड फ्रेंड को मानदी आइना दिसार कवि मानदी बायता कौरे को माना एमएलए ओरिबा केंद्र सिदा ऐसे भोट लेपेन खलो मी मंगा तरुक तरी इनपा लेपेन खलो शांति मी खरी यामनी न ताय इन खंगबदा आई लेपेन खलो सो मी तरुक तरी लेपनी न पाउसुम ताय आई ख सुंदल सब्जेक्ट टू करेक्शन आई खन अदुबो आइना भोट लेप तारगदी आइना मी दिपा लेप खेल आइना 8 पोजीशन ताने आई भोट कारो हेबनी दा आइना रिसे आई बो याबा मी लेते बसिदा अंद्रो केंद्र दा आई बो याबा मी सि लेते मामदि कइनबु केंद्र सिदा कुइना सही कुंसा मुगेना last 30 years से आई मसक उरक्रबनिना आई वना नुंगसिबसु फाउदे आइबु मसक खंगदबुना मसिंग मैक्सिमम द लेबा आई मसक खंगदबिसना इम्फाल मचानिन हायको आई इम्फाल लगे कोइना लैरोगा लाकपनिको आइना सिला इजु आइगी पुंसी की कइनोसिना ngasagi aigi prevailing sing sai sida aina ibado ai amkuso haike I know destiny does make our decisions but sometimes we have to decide to change destiny ourselves saibani sai yauris court ko ya pachadani serelam da singba english ka jawam basi as lore singba ka wahi ga jawam basi ai pansi ai pansi thoke ba thodo nanggi pansi da thokpa yai adoi darti ngasai adal leibado khudong chada dan isi lakhi ba hojikti ke dore ai mafam si da langdana punsi su ko agang nga ga ina hiang ga ina kitang ai punsi mai pa kan da moin tampak ta kumba yai kudo ki chung si da leibado khudong chada ba nga kani nong churi ta gai thok pa ya de mathak ta dukan gai tham ni ai le ni modern facilities da ai division kanu kan indet ko tin phangi ba tai kasu phangna te dukan sa da leibana te phangna te sing ito ya phangna te makha kan ko mini ching kaklin hot like ni anyway adu ita di ai ko se koi matam sana aduna ai koi matam sana ai koi gi punsi ki oiba decision che lawada bani sini aina haido se hoji kadu da lage a proclamation of president rule sida aina ngasai haijagre andro kendra da aina vote lepa targadi aina MLA oina lep vote lepa ai contender ne wa example adu vote lepningi hedana su ai lari ba situation sida aina vote lepa targadi any sahi mari manga sida aina lepa targadi ai se adum last result out aigi
mi changwa phangdadna is fine book to bi ai ko aina is ai punchi aseng mane ai hai ji kanada vote pi ga ai khoi si lan ji loisan ga da gi he basi khallo ai kanada vote pi hai ro ko aduna mi si gieng ang ga vote pi like su kra dum manga leiba ko mi no oi da ba aduga masagi thona leiba masagi decision making power decision ai ba ai kitang thure decision making power leiba mida bot pio paisa ki thoni yono handaki nangai hengai loge lo handaki lakadri ba election se maraki mikhal se government ma sibe ya da bai government ma tha tok thamba ya de hanadi thami adu ti thani de isu hembe ya de ko army ne kashu no koi bu otloi ai gi declaration ni adu da ka kan tor ba ai lake ai ngona ka pau hairo ai ga army du ga na tra ka kono police du ga ai heta wai that na ge ai si pu tho ga lake si pa re da lake si di all ba article mayam se moi ta ke para ta krong ta ke kai su to bu ya ro kashu no koi mi pai ga no ado jiki masana like si pa ta ba mina ya mane ko legislature za awogira mo awira karino sidi auri kai ge yauri ko pa tho ai bane ado ta di proclamation of president rule. It is the constitutional duty of the union to protect its states against external aggression and internal disturbance, and to ensure that the government of every state is carried on in accordance with the Constitution, Article 355. See the Yauzerame President rule say, come I don't like you. Article 355 say, Hana Tamganevoko, Aduga, President rule say 356, Amoktani, 355 Teki, 356. Mayam cannot go, see the Yaman Madam Yamdre. No, what she daba, young Facebook, you know, hate about Kamputana, the Taubo, must see the Ngang both Mayam, Totum Yingler or no, I should come to Assembly Anigi gave Sibu, Tatar Canada make a hajale. You know, not less than the gap between two sessions of assembly should be not less than 2 months. Cybersibu, Adabu want to counter the lower Chijagruajini. Adabu TV discussion, the panelists, Nigan Tolaba, Adu the Chin car hearing Avoko. Like she partner, Tom, I quite the sheep on the ship, I quite Matikati and Hijarisni. Aina Article 355 dollars and Rangoni, not to see official when declared talk to Bonevo. I would Sida Moina Hana Lautoki, Union Government, Home Ministry in Lautoki, external aggression lady, Abadi, Mapangi Kut Yaure, Mapangi Koki KNB, Adu Central Moitore, Lansit, Tono Honore. This is called external aggression. Ko. Heidi Sida Manang Sagi Sida Heidi, it is the constitutional duty of the Union to protect its states against external aggression. Mapangi Kuchang Padaki Natok Nanava. And internal disturbance manung the Hanasuna Buse, Loishanabidam to end. To ensure that the government of every state is carried on in accordance with the Presni, in accordance with the Masig Marilena, in accordance with the constitution, Constitution Article 355. Moisha said the end of Hibu took Chongtoneko. See now I talk to Bonnie. See high with a Pavla hair, and the high me orders later. Order later, don't send me to Nicomanunda. I mean, Masigi, make Kudam Madagi Adagi, I quite state key, Sigi state key council of ministers, Pajaramba, home department there. Center of Paisan give a queer of a never go. Lane over the external aggression, labor, internal disturbance, labor in Nebuco, Mayam, Machine, see a cloud to go, Kangviro go, Masi Kangviro go. By Saliba boys to Aginiko. Manipur government city ICU the labor anabanena viral can saliva boys to Aginiko. Hangaba Kitang like hat kibani, Agi boys mandanavana, Kitan Kananomna, Agin Sibona, Tang spit to up Tora Tam Kibaniko. Aruna
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯄꯣꯠꯁꯨ ꯎꯕꯒꯤꯅꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯩꯅꯤ ꯈꯪꯕꯩꯅꯦꯕ ꯁꯤꯒꯨꯝꯕ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅ ꯇꯤꯚꯤ ꯗꯤꯁꯀꯁꯟꯅꯦꯅ ꯇꯧꯔꯦ ꯑꯩꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦꯕ ꯈꯪꯕ꯭ꯔꯥ ꯐꯌꯦꯡ ꯇꯨꯔꯦꯡ ꯉꯥꯡꯁꯜꯂꯦꯕ ꯍꯦꯛꯇ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯁꯨ ꯐꯌꯦꯡ ꯇꯨꯔꯦꯡ ꯇꯧꯁꯜꯂꯦꯕ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯃꯤꯅ ꯃꯤꯌꯥꯝꯗ ꯃꯤꯁꯒꯥꯏꯗ ꯇꯧꯋꯦꯕꯀꯣ ꯑꯩꯗꯤ ꯍꯩꯅꯗꯦ anyway if on receipt of report from the governor or otherwise the president is satisfied that government of the state cannot be carried on in accordance with the constitution or that the constitutional machinery has failed government se akhoi manipur leingak ngak lebak ngak nabagi damata government ki machinery se council of minister haidana tarani thoi leiba se machina fail oire irang tho mi hat mi pun mayam leire masi government ju anauba kanosi semba ngamdre sina handegi moy masel leadership munadana leire sina kogi warep lobo ngamdre haidana sambit patrana na negi leibudo madugi mana hanjan jan governor ko unadu hanjan governor ko unagidna ko ai hujikta haidori sinangai haidok tabni ko masina mana governor na india ki president ma gi dino head ne ko magi home da mana tharo he ko india ki governor sida sorry president je thane governor na india ki president sir smai tong leire si leire ki film si leire pra loina order si ya re hujit manipur salak sare at si leiba misi minas yaure si moina si kanto ngamdre si ngamdramina hujit sar da isin jare si president rule se impose tawna ba ai recommendation thajari haidana thare governor sina adu thar kan sida mana satisfy oire kana kanebko mana satisfy oire yare tidati hujik moida matam pire aduna animated suspension kam koina thamba yage haidar nahan aina aingona question hangkibodo yang koina temporary haibani temporarily stop tobune temporarily stop tobune kaido biological work tobodo aikoina ngasagi mla ni adu na mo suspend toro thambane ba koi freeze tobune ba ko maidi icu da thambugum mane ba khotang natraga operation toba aikoi chloroform thar thambado singding kalakpa yaidana adu hingalakpa yairaga chiri sidi aina na haigi ai mamang life ta si thamaga su kaima kana sibasu yawi sire ko the operation is successful the patient is dead kogi pang jistong bragi magi dialogue aina koi sanaugi thamoi praja gi khurol da aina ngangi be dialogue doctor moina dozun sawa bed doctor haidare villain doctor ado the operation is successful nandai moi to be successful the patient is dead the manipur government is dead loire ko Aditati, he may issue a proclamation taking over any of the functions and the powers of the state government, including those of the governor and the other state authorities. Article 356. Loina masigi loina ma governor ki tawada mai ki function mayam to loina masi loina dismiss to ko ebo yaroina ko sini. The satisfaction of the president, of course, means the satisfaction of the union government. Mana kaimba CRS me haidaragadi union government su chapmane ko man satisfaction or ko and the president rule is actually ruled by the union government. Hositi union government in center na pairane ko lengak se ko. It is important that Article 356 is read with Article 355 yauramni sida mathamaise 256 257 353 and nahan ozabimon lauthokiba 365 si yaure sigi mayam si explanation tarogadi loiroi yam sangani ko ana sida kanam hairi insofar as Article 355 speaks of the duty of the Union to ensure that the government of every state is carried on in accordance with the provisions of the Constitution, it is obvious that Article 356 is not only to take care of the situation
or failure of the constitutional machinery se fail oidenabneba constitution se mani kaidenabneba India kaidenaba tangai phadana India kaibiyade aduna hais masi loiba tare masi ekoi loi chaire masi thamde adra asmana moine mani pukaning asu yaroi positive situation sin yade ojabe molna chuba mai ne ba chaklai mayam je bom pokai na bo suisam namure ba ko bom pokai na bo gidmakta ojabe molna parliament nambadagi parliamentarian mayam sina matang si tawre me ngasi gan nupi do ngangbudo ayang tiyang biyo tabiyo insu kaina lubudo bane man ngangido o do ona pachan ngangraba aduna ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟ ꯒꯚꯔꯟꯃꯦꯟꯠ ꯕꯤꯔꯦꯟꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯀꯩꯅꯣ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯃꯨꯞ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯨ ꯌꯥꯎꯕꯅꯦ ꯑꯩ ꯑꯣꯏꯅ ꯌꯥꯎꯕꯅꯦꯕꯀꯣ ꯗꯥꯏꯔꯦꯛ ꯃꯥꯅ ꯉꯥꯡꯕꯁꯨ ꯄꯟꯕꯅꯦꯕ ꯂꯥꯁꯇ ꯃꯥꯅ ꯄꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯦꯆꯤꯅꯔꯤꯁꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯅꯄ ꯊꯥꯞꯁꯦ ꯏꯟꯗꯤꯌꯥꯁꯦ ꯃꯥꯒꯤ ꯂꯩꯉꯥꯛꯁꯦ ꯀꯥꯏꯗꯅꯕ ꯏꯟꯗꯤꯌꯥꯗ ꯀꯥꯏꯗꯅꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥꯗ ꯀꯥꯏꯗꯅꯕ ꯊꯝꯃꯛꯄꯅꯦꯕ ꯁꯦ The union can also act in matters external act in matters of external aggression and internal disturbance under Article 355, that is without imposing President rule. Article President rule yaudabida center na kuireba paiba ngasi de mayak sengna ai dum haido ego nangai de sumaina torumba yai hebdo ngasi de mayak seng si de yaule lo de yawo potneba ko DCPC lo khangdi hedia pote moi legal expert ma'am le ni moi masam sa lai hedab su ma'am yawbni adu moi su legal expert ma'am tane dudi kai do se gena habdi ngasai gi maira pai bi imang gi maira pai bi da kano mana ngang bodo khogi moi gi lai gi soidana bo tawo assembly ni cd na haibodo summe mam de kai no bu moi na tha tok se pha gi dore marke assembly phang mutadi lenga kai gi ai na tha tok sing ngai ji aduga hayang si pha ni hai ko nang si bam phamale not less than 6 months haibane ba ko not less than ko sagi kai ba aduni akogi kai ba nante less than haibane sorry not yaude ko less than 6 months should be less than 6 months haib tha tok si pha ba sungai ya de habdo adugi ni moina sai tha tok si pha gi dore na matam tok election mane ba nan de 10 sida date 11 da 12 ka na pha bane tha tok sab chana ai kaure aduna hojiti aina haidor sine passes pass hojiti maraki oiba ni khalama soidana tawrani handak paisa ojabi molgi paisa bota ai paisa phangde noi paisa phang moi bot paisa am thada da ba antakti aseng music khallaga lanje loisan bangambre tiengze congress government ai lakpa yaena ai ngasi lauthoke ai congress ki supported nate ai nan sun mai ne nang congress ki machum charo boga na ai won message sajoli ai won comment ko koi ne to si boy ai congress ki mi wena ai ojabe mol ki translation pi rudo bjp kambu supporter kambu di chawe bako they are also belong to Maitai community Maitai masa man daba Maitai ki character yaw daba Maitai ki e sen daba mathau na laitaba phuna je jom te yaro ai phudat na je ai nari ba ai phudat na je thintat na je kauthat na je ai yaro ai ba su mi chama ga kai manga phuna bai record leibu ni pani ba khoisu ko aduna ai khalli ni ko ai ngatang ai second taram to ai ligi ko khoi bayam leibu ko maming de hairo yo 역성 부담데 거기 남나 분업이 안 떠오르고 다시 역성 안 갈래 아다 거기 가도름기 통과한지도 고 ସମয় 저기고 거기 머룩 아마 아이 마이 민주 하이로에게 마디 지금데 좀 짝치되기 마이 마인다 좀 할락다 그럼 떠오니 아이기 일랭가네 고 마수 푸나 짜이나봐 쫙 군다네 고 아도 코인지 우세나다 보고 나반이나 꼭 속보한다노 하여 짜오르버니 짜이기 따라가 마토니 더 추르니 짜오르버니 보고 아들 아이네 꼭지 빵 소문이 아들 빵 틀렸거니 빠래 쏴이다 마데디 또 머리 분으로 뭐되기 아이네 꼰절레 남전만해 보고 남전 뭐 가는 거 생각할 때 그거 거의 바이시는 거리는 나바니가 나바닝 똥나 거래 똥나래 누가 차이 수마이 거거든요 특히 konon to wodo sedi kinna sumai thindam nang khut sumai la le gan mati martial art khat tam muro mine ko ibai si man ko maji police oi bne ko adu man sagi police bujik de data bro toro mani adu nang sai maming jo hairo ge adu
이번에 좀 주마이 튕기더니 주마이 튕기더니 스타일 보내 아두가 뭐 데모 떠로 또 이번에 나사이 어머도 따우리 보니까 되게 사이키 까우나 되게 tet나 되게 tet나 되게 낙톡나더라 주마이 낙하면 콧게도 주마이 낙하더니 목숨기 타입도 낙하더니 무슨 사이키 주마이 까우더니 어라운 게 주마이 까우더니 그 따우리 보니까 아주 뽕 아니 했남나 아이 남매 아두 라스트 마지 우파이 렉더나 아이 낚시 짝 기본이다 레디 아이지 오늘 자기 사이드 소팅하면은 아들이 이거 정말 저기 뭐 아들이 너는 낚시 sap박가다 너는 개조님 강바 너는 가만 레카로 그러니까 거의 바이슨 디엑션 비가 푸너버스다 아이는 깔끔하게 쪽하여 보면 사이다 아이는 가면 그 마사레 내 떠오래 디엑션제 핵 홍들려고 거의 바이슨 디엑션 비 프라이 아두나 거의 몇 대면 사지 디 푸너져 있냐 무슨 그 담거담 통나래 무슨 담거담니 고 아이니피 인도니피세 아시아부터 이 미시 그냥 믿고 뭔가 푸네요 마블룸 뭐 매일 레이고 그래서 아도 이 쿠라시 요요고 너 하우라 뽑고 후다트네나 아도 거의 이 쿠라 아무나 하려면 레기데 만나 하려면 간데 나 빰사 푸너더미 거의 리라이 몰라보다 거의 매일 가이데 리라이 몰라 나 빰사 푸너고 미 어디 푸너는 짬 빰사 푸너고 하면 아도 그것도 아이 행위 또 저거 이초에 아이는 소리네 이초에는 그러다 아이는 구타로도 또 아이 소리네 하이 아도 뭐는 그네들이 거의 그러다가 안 걸리고 아이 그네들 아이 비학도 있는 거 맞아 아이는 거인 비슷한 미다 저 너는 사이 많이 약간 아도는 아이 코인은 미스 분어서 있는 거는 아이 까나서 끼데 아도는 무엇이 징절이니 너무 이 바이블 아껴라 아마 또 왜라 아이기 연탄는 누가 또는 레이니 똥술 얘기시다 롱술레이 다술레이 다딜레이 다딜레이 아두가 탕디 먹을 떨이 빨래 고 탕따나 ngakba haido ai ngai karam sam se ate karam sam yen buzung mo te low pari kun ma to se ai control ma khat le mayam na is thona phai na hai like chu hai do ra kang de meeting si de nang secretary oi de ro in an jing to hai ai ju ai oi jara ken hai recommend ro puni 고 자희 망아디 에이닝 통네 자희 망아 메뚱다 모이나 아이부 마얌나 아이코기 소사이티기 멤버스나 아이부 뭐 서게데 오이비노 하르다 아이 또케 오이비오 하르까디 아도 오이거니 고 오더 토거니 레스토랑 오피스기 오더 잉 파이리 고 상아 까나도 카피야디 우몽스도 까나도 까메디 아이 애드미니스트레이션 디 레이디 아이기 주디 미훈 70 미키 아이지 헤드 암디 오이데나 애드미니스트레이션 아이 파이디나 까람도 럼 현빙 엄데 포레스 관계 뭐 관계 일단 더 줘. 너희는 마징자 포레스 다수다는 너희 오르술이드나 막 품만 강적. 아이지가나는 강디 아이가나는 강도는 광명이야 브란 아니 액수리 뭐 있잖아 뭐 있잖아 하이니나 고 아이 페이스북 오픈이라 소리니 달깔이지 I want to keep like that and come to the point although it dirty I know you high last high do army noibu ot nairani haibada noina ki ba power di 미치봉 미담발 투부두 하이닝해 보고 아두 키르노 스마트폰 바이도디 너 스마트폰 바이다 브로 방덕도 오야 보는데 아이 망덩어 사이 아이 가지고 오는 거 시도 리고 아이게 버사 포스트 너 축행행들에 어차피 몰기 또 리포스트 너 이행들에 해봐 이행들에 해봐 아이기 망다 아이 사이 영어 어디 윈도우 영어 아이 포스트 영어 아이 망다 피아수 타나미 ai center di pau piak pun tiam ai pau piak pun te ai tok sang dan tum leibni ai gi mangda masai video om khang dok yeng kan ji da ojabi mol ga ko gi opposition ki leader ko gi Rahul Gandhi ga babani wari sar ga meeting to gi adu post ta video thak ne ko ai adu like chu tawak te comment chu pirak te noi thubudru ngak ni ko noi mi ne ngang si kari no ai lining bani bu ba khang maning mane one day I told Kimo, I am to Sagi interviews the high me go could high give me inside be short night on quick high. Power later get the curriculum the top way are there. Power I visited the cut away. I did power later meaning. Maya out of a kai gumaneko. Maya out of town gumaneko. I give Sagi priest lazy, Saklon lazy. 퐁봉함다버리는 이 그노이나 워킹 저널스 오이봉함데 미는 실비데 이 강해버 I know my balance I know my life
ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯁꯤ ꯑꯩꯅ ꯈꯪꯖꯩꯑꯕ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯁꯤ ꯍꯣꯡꯅꯕꯒꯤꯅꯦ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯁꯤ ꯍꯣꯡꯅꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯗꯧꯔꯤꯁꯤ ꯗꯦꯁꯇꯤꯅꯤꯅ ꯑꯍꯥꯟꯕꯗ ꯗꯦꯁꯇꯤꯅꯤ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯁꯤꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯍꯟꯕ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟꯅ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤ ꯑꯣꯡꯗꯣꯔꯤꯕ ꯉꯁꯥꯏ ꯑꯩꯒꯤ ꯀꯣꯠꯇꯣ ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯑꯃꯨꯛꯀ ꯄꯥꯒꯦ ꯃꯌꯥꯝ ꯆꯤꯟꯐꯥ ꯄꯨꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯩꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯁꯤꯆꯨꯋꯦꯁꯟ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟꯅ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤ ꯍꯣꯡꯍꯟꯕ ꯑꯩꯒꯤ ꯋꯥꯔꯦꯞꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯦꯞꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯣꯡꯍꯟꯕ ꯏꯪꯂꯤꯁꯇ ꯍꯥꯏ ꯀꯃꯥꯏ ꯍꯥꯏ I know destiny does make our decisions but sometimes we have to decide to change destiny ourselves ꯍꯥꯏꯕꯅꯤ ꯀꯣ ꯁꯤ ꯈꯪꯉꯣ ꯅꯣꯏꯗꯤ ꯐꯤꯂꯝ ꯌꯦꯡꯉꯤꯃꯤꯅ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗ ꯑꯦꯁꯊꯦꯇꯤꯛ ꯚꯦꯂꯨ ꯁ꯭ꯄꯦꯂꯤꯡ ꯇꯣꯉꯥꯟꯕꯅꯤꯀꯣ ꯑꯦꯁꯊꯦꯇꯤक ꯚꯦꯂꯨ ꯈꯪꯉꯣ ꯋꯥꯔꯤ ꯑꯃ ꯌꯦꯡꯉꯒ ꯋꯥꯔꯤ ꯑꯃ ꯇꯥꯔꯒ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯒ ꯑꯦꯁꯊꯦꯇꯤक ꯚꯦꯂꯨ ꯀꯔꯤ ꯌꯥꯎꯏ ꯃꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯤ ꯑꯌꯥꯝꯕꯁꯤꯗꯤꯀꯣ ꯐ꯭ꯂꯣꯞ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯑꯥꯏꯁꯄꯨ ꯊꯥ ꯃꯈꯥꯏ ꯑꯃꯗꯒ ꯑꯥꯏꯁ ꯑꯣꯏꯔ ꯊꯣꯛꯂꯛꯏ ꯑꯗꯨꯗꯤ ꯃꯥ ꯅꯨꯄꯤ ꯈꯟꯅꯕꯩꯁꯨ ꯑꯥꯏꯁ ꯑꯣꯏꯍꯜꯂꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯑꯗꯨꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯂꯣꯖꯤꯀꯦꯜ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯐꯤꯂꯝ ꯀ꯭ꯔꯤꯇꯤꯛꯁꯨ ꯑꯣꯏꯔꯝꯕꯅꯤꯅ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦꯕ ꯃꯋꯥ ꯂꯧꯗꯦ ꯑꯝꯇ ꯌꯦꯡꯗꯦꯕ ꯃꯤꯒꯤ ꯑꯁꯣꯝ ꯄꯨꯊꯣꯛꯄꯗꯨꯗꯤ ꯐꯤꯜꯗꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯒꯤ ꯀꯩꯅꯣꯗꯒꯤ ꯐꯖꯅ ꯇꯧꯍꯜꯂꯦꯕ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯨꯝꯃꯦꯕꯀꯣ ꯃꯤ ꯇꯧꯔꯛꯄꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯃꯈꯥ ꯇꯥꯔꯛꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯁꯨ ꯄꯪꯁꯟ ꯁꯟꯇꯣꯛꯀꯨꯝꯁꯤ ꯔꯤꯃꯔꯁ ꯄꯪꯁꯟ ꯅꯨꯄꯤꯅ ꯑꯩ ꯅꯨꯄꯤꯅꯁꯨ ꯍꯥꯏꯕ ꯑꯁ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏ ꯑꯣꯠꯄꯅꯦꯕ ꯑꯥꯔꯇꯤꯀꯜ ꯀꯩꯅꯣ ꯊꯝꯃꯒ ꯄ꯭ꯔꯁꯤꯗꯦꯟ ꯄꯤ ꯑꯥꯔ ꯊꯝꯃꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯑꯣꯠꯄꯅꯤ ꯂꯝꯕꯤ ꯆꯠꯄꯒ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯩ ꯀꯗꯥꯏꯗꯩꯅꯣ ꯍꯩ ꯃꯗꯨ ꯀꯅꯥꯅ ꯍꯥꯏꯖꯜꯂꯤꯅꯣ ꯂꯩꯉꯥꯛ ꯈꯨꯜꯂꯛꯇ ꯀꯩꯊꯦꯜꯗ ꯀꯩꯗꯣ ꯑꯁ ꯄꯤ ꯑꯥꯔ ꯂꯥꯛꯇꯥꯔꯗꯤ ꯄꯤ ꯑꯥꯔ ꯂꯥꯛꯇꯦ ꯒꯚꯔꯟꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯅꯤ ꯃꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯄꯣꯂꯤꯁꯤꯅꯦꯕꯀꯣ ꯃꯌꯥꯝꯗ ꯀꯤꯍꯟꯕꯅꯦꯕ ꯀꯤꯍꯜꯂꯒꯁꯨ ꯃꯣꯏ ꯒꯚꯔꯟꯃꯦꯟ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯌꯥꯅꯕꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯃꯨꯛ ꯍꯥꯏꯌꯦ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯄꯤꯊꯣꯛꯈ꯭ꯔꯦꯅ ꯄꯣꯁט ꯊꯥꯒꯠꯂꯛꯑꯦꯕ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯄꯤꯊꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯂꯩ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯥꯔꯛꯇꯕꯒꯤ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯅꯦꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯥꯔꯛꯇꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯁꯣꯝꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯂꯥꯎꯗꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯟꯗꯤꯌꯥꯁꯤ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯦꯅ ꯁꯤꯗꯤ ꯃꯥꯗꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯂꯩꯔꯤ ꯃꯣꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯇꯧꯔꯤꯌꯦ ꯌꯦꯡꯒꯦꯔꯥ ꯑꯗ ꯐꯝꯃꯤꯟꯅꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯤ ꯁꯣꯝꯗ ꯂꯩꯔꯤꯕꯀꯣ ꯃꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗꯅꯤ ꯊꯥꯔꯛꯏꯕ ꯂꯥꯏꯐꯁꯦ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗꯅꯤ ꯀꯣ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯒ ꯁꯤꯗ ꯂꯥꯏꯐ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯎ ꯌꯦꯡꯉꯦꯕꯀꯣ ꯑꯦꯟ ꯗꯤ ꯇꯤ ꯚꯤꯅꯤ ꯊꯥꯔꯤꯁꯦ ꯑꯦꯟ ꯗꯤ ꯇꯤ ꯚꯤꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯑꯃꯅ ꯍꯥꯏꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯡꯉꯥꯏꯇ ꯈꯔ ꯑꯩꯁꯦ ꯂꯥꯎꯊꯔꯦ ꯀꯣ ꯅꯣꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯅꯤꯡꯉꯣꯏꯕꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯑꯩ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯦꯕꯀꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯗꯨ ꯇꯧꯕ ꯑꯗꯨ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯗꯨ ꯒꯣꯁꯤꯄꯤꯡꯗ ꯅꯣꯏ ꯉꯥꯎ ꯂꯩꯅꯦꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯅ ꯅꯣꯏ ꯀꯥꯟꯅꯕ ꯂꯧ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯗꯣꯟ ꯀꯝ ꯕꯦꯛ ꯍꯤꯌꯔ ꯑꯒꯦꯟ ꯀꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯅꯨ ꯅꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯥꯡꯉꯤ ꯄꯣꯏꯟꯠꯁꯤ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯥꯛꯀꯅꯨꯅ ꯗꯣꯟ ꯀꯝ ꯍꯤꯌꯔ ꯑꯒꯦꯟ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯥꯔꯇꯤꯀꯜ 356ꯇ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯕꯁꯦ ꯀꯟꯕ ꯃꯤꯔꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄ ꯕꯔꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯦꯅ ꯃꯣꯏꯗꯤ ꯍꯥꯏꯔꯝꯗꯣꯏꯅꯤ ꯅꯍꯥꯟꯒꯩ ꯍꯥꯏꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯀꯥꯡꯂꯨꯞ ꯑꯅꯤ ꯈꯟꯅꯕꯅꯤ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯗꯤ ꯂꯥꯛꯄꯩꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯅ ꯑꯣꯔꯗꯔ ꯐꯤꯕꯝꯁꯤ ꯁꯤꯖꯜꯂꯛꯄ ꯒꯚꯔꯟꯃꯦꯟꯁꯤꯅ ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯔꯛꯇꯕ ꯑꯗꯨꯅ ꯁ꯭ꯇꯦꯠꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯀꯜ 356 ꯆꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯅ ꯁꯤꯗꯤ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯌꯥꯎꯔꯤ ꯑꯩ ꯄꯥꯖꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯁꯤꯗꯒ ꯐꯣꯇꯣꯒ ꯀꯥꯞꯄꯒ ꯚꯤꯗꯤꯑꯣꯒ ꯅꯝꯕꯗꯨꯗꯤ ꯑꯩ ꯇꯜꯂꯦ ꯁꯤꯗꯤ ꯌꯥꯎꯔꯤ ꯁꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯂꯣꯏꯔꯦ ꯁꯤ ꯌꯥꯎꯔꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯁꯤ ꯑꯩꯈꯣꯏꯁꯤ ꯏꯁꯨꯅ ꯅꯝꯕꯨ ꯄꯣꯔꯕ ꯂꯝꯗꯝꯅꯤ ꯀꯣ ꯑꯩꯒꯤ ꯁꯣꯝꯗ ꯈꯪꯂꯩ ꯏ ꯄꯥꯎ ꯅꯩꯅꯐꯝ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯁꯥꯅ ꯑꯦꯗꯃꯤꯟ ꯑꯣꯏꯔꯒ ꯁꯣꯝꯗ ꯑꯩ ꯂꯥꯏꯐ ꯊꯥ ꯂꯩꯔꯤꯅꯤ
ꯍꯧꯖꯤꯛ ꯃꯩ ꯍꯧꯔꯤ PR ꯊꯝꯃꯦꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯃꯣꯏꯗ ꯄꯤꯕꯅꯤ ꯃꯣꯏꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯃꯣꯏꯗ ꯂꯣꯏꯅ ꯄꯤꯌꯦꯕꯀꯣ ꯃꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯂꯤꯕꯔꯇꯤ ꯂꯣꯏ ꯄꯤꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯃꯤ 164 ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ 166 ꯀꯥꯎꯔꯦ ꯑꯩ ꯃꯤ ꯐꯅꯌꯥꯝ ꯂꯧꯊꯣꯛꯑꯦ ꯍꯦꯛ BJPꯒꯤ ꯐꯦꯚꯔꯗ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐꯦꯚꯔꯗ ꯋꯥ ꯉꯥꯡꯉꯛꯄꯁꯤꯡꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯃꯤꯁꯦ ꯂꯧꯊꯣꯛꯑꯦꯕꯀꯣ ꯃꯤ ꯑꯗꯒꯤ ꯂꯧꯊꯣꯛꯑꯕ ꯃꯤꯁꯤꯡꯁꯦ ꯑꯙꯥꯔ ꯌꯥꯎꯗꯕꯁꯤꯡꯁꯦ ꯚꯥꯏ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯑꯩ ꯑꯦꯝꯑꯥꯔꯅꯤꯅ ꯚꯥꯏ ꯅꯪ ꯑꯩ ꯗꯨꯀꯥꯟ ꯐꯝꯃꯤ ꯃꯤ ꯅꯠꯇꯦꯅ ꯏꯃꯥꯟꯅꯕꯒ ꯐꯣꯟ ꯇꯧꯔꯛꯏ ꯄꯣꯠꯅꯤ ꯚꯥꯏ ꯑꯩ ꯅꯪ ꯗꯨꯀꯥꯟꯗ ꯀꯩꯅꯣꯗ ꯍꯜꯂꯛꯑꯀꯥꯟꯗ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯅꯪ ꯊꯥꯔꯛꯑꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯀꯛꯊꯠꯀꯅꯤꯀꯣ ꯍꯥꯏ ꯃꯔꯤ ꯃꯇꯥ ꯑꯣꯏꯒꯦꯔꯥ ꯚꯥꯏ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯦꯔꯥ ꯑꯩꯒꯤ ꯔꯨꯜ ꯏꯁ ꯔꯨꯜ ꯑꯩꯒꯤ ꯑꯃ ꯂꯩꯖꯩꯑꯕ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯃꯤꯁꯦ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯂꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯄꯥꯎꯃꯤ ꯂꯣꯏ ꯑꯣꯏꯍꯜꯂꯦꯕ ꯑꯩ ꯏꯊꯟꯇ ꯄꯥꯏꯁꯟꯗꯦꯕ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯦꯟ ꯈꯛꯇꯅ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯍꯜꯂꯤꯗꯅ ꯃꯌꯥꯝ ꯂꯣꯏ ꯗꯤꯛꯇꯦꯠ ꯇꯧꯋꯤꯗꯅ ꯗꯤꯛꯇꯦꯇꯔꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏ ꯃꯥꯅ ꯂꯣꯏ ꯁꯨꯞꯅꯝ ꯄꯥꯏꯗꯅ ꯑꯩꯒꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯃꯦꯟ ꯄꯤꯕ ꯌꯥꯍꯟꯒꯅꯤ ꯑꯣꯡꯂꯤ ꯃꯤ ꯂꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯂꯧꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯂꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯌꯥꯔꯛꯇꯕꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯕꯅꯦꯕꯀꯣ ꯑꯩꯅ ꯃꯤꯁꯤ ꯌꯦꯡꯕꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯇꯥꯃꯣꯅ ꯄꯥꯏꯕꯤꯌꯨ ꯁꯥꯔꯅ ꯄꯥꯏꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯩꯅ ꯁꯦꯝꯖꯩ ꯅꯈꯣꯏꯅ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯎ ꯀꯣ ꯑꯙꯥꯔ ꯃꯅꯤꯡ ꯃꯃꯥꯡ ꯐꯣꯇꯣ ꯅꯝꯕꯗꯨ ꯑꯗꯨ ꯁꯣ ꯇꯧꯅꯕ ꯅꯠꯇꯦ ꯑꯣꯡꯂꯤ ꯆꯨꯝꯅꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇꯅꯤ ꯀꯣ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯇꯣꯞꯄ ꯌꯥꯎꯕ ꯌꯥꯗꯅꯕꯅꯦꯕꯀꯣ ꯃꯩꯇꯩ ꯁꯥꯕꯁꯨ ꯑꯩꯅ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯄꯥꯏꯞꯀꯟ ꯅꯩꯅꯔꯤ ꯄꯨꯔꯥ ꯃꯩ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯩ ꯆꯠꯂꯤ ꯃꯤꯗꯤ 130 ꯈꯛꯇ ꯃꯤ 130 ꯈꯛꯇ ꯃꯤ 130ꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯇꯧꯔꯤꯗꯤ ꯄꯥꯎꯁꯤ ꯅꯩꯅꯗꯣꯏꯅꯦ ꯑꯃꯨꯛ ꯄꯤꯔꯛꯏ ꯄꯥꯎꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯊꯛ ꯀꯛꯊꯠꯂꯦ ꯁꯤ ꯅꯠꯇꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯣꯅ ꯑꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯈꯤꯁꯦ ꯚꯥꯏ ꯂꯤꯗꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯇꯞꯊꯕ ꯇꯝꯃꯨ ꯂꯥꯡꯕꯝ ꯏꯅꯥꯎꯆꯥ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜꯒꯤ ꯂꯤꯗꯔꯁꯤꯁꯇꯣ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯗ ꯑꯦꯗꯚꯣꯀꯦꯠ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯣꯅꯤ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯀꯣ ꯖꯣꯅꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯔꯅꯦꯠ ꯑꯩꯈꯣই ꯀꯩꯅꯣ ꯑꯦꯗꯚꯣꯀꯦꯠꯇꯣ ꯀꯣ ꯄꯥꯎꯁꯦ ꯀꯔꯤꯅꯣ CRPF ꯑꯁꯦ CRPF ꯑꯩ ꯈꯨꯃꯟ ꯆꯞ ꯅꯪꯒꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯔꯤꯔꯥꯏꯠ ꯇꯧꯕꯤꯌꯣꯕ ꯑꯩ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ MLA ꯈꯔꯅ ꯏꯪꯂꯤꯁ ꯉꯥꯡꯒ ꯑꯩꯅ ꯈꯪꯗꯕꯒꯨꯝꯕꯅꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯉꯥꯡꯒꯗꯤ ꯈꯪꯕ ꯑꯇꯣꯞꯄ MPꯁꯤꯡꯅ ꯉꯥꯡꯕꯗꯤ ꯑꯩ ꯏꯪꯂꯤꯁ ꯈꯪꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ MLAꯁꯤꯡꯅ ꯏꯪꯂꯤꯁ ꯉꯥꯡꯕꯗꯗꯤ ꯇꯁꯦꯡꯅ ꯇꯔꯪꯅ ꯆꯠꯂꯦꯕ ꯑꯩꯁꯤ ꯀꯔꯤꯅꯣ ꯃꯥ ꯑꯥꯏꯗꯤꯌꯥꯗꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯁꯨ ꯆꯞ ꯆꯥꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯅꯣ ꯑꯗꯣ ꯃꯀꯣꯛꯀ ꯃꯃꯩꯒ ꯕ꯭ꯔꯣꯀꯟ ꯏꯪꯂꯤꯁꯇꯣ ꯉꯥꯡꯉꯛꯑꯃꯤꯅ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯥꯏ ꯀꯝ ꯌꯨ ꯀꯝ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯥꯏ ꯀꯦꯟ ꯌꯨ ꯀꯦꯟ ꯕꯤ ꯒꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯪꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕ ꯏꯪꯂꯤꯁ ꯉꯥꯡꯅꯕꯗꯣ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯕꯗꯣ ꯑꯗꯨꯅ ꯐꯖꯅ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯏꯕꯤꯔꯛꯎꯕ ꯈꯨꯃꯟ ꯆꯞ ꯀꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯨ ꯇꯧꯔꯗꯤ ꯐꯗꯕ ꯅꯪꯅ ꯈꯨꯃꯟ ꯆꯞꯀ ꯍꯥꯏꯖꯤꯜꯂꯛꯑꯦ ꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯅꯪ ꯌꯥꯎꯒꯨꯝ ꯇꯧꯗꯣꯏꯅꯦ ꯂꯝꯖꯥꯟꯕ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯩ ꯀꯥꯎꯔꯦꯅꯦ ꯑꯗꯨꯅ MLA ꯁꯤꯡꯁꯤ ꯎꯔꯨꯕꯀꯣ ꯑꯩ ꯇꯜꯂꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯠꯂꯤꯁ ꯃꯣꯏꯁꯤ BA ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯗꯤ ꯂꯣꯏꯕꯅ ꯐꯕꯅꯤ ꯀꯣ ꯂꯣ ꯁꯦꯝꯃꯛꯀꯗꯧꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯟꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁꯥꯕꯨ ꯈꯤꯇꯪ ꯄꯥꯏꯔꯗꯤ ꯊꯤꯀꯥꯕꯨ ꯈꯔ ꯆꯥꯎꯅ ꯇꯧꯔꯒꯗꯤ ꯂꯩꯀꯥꯏꯕꯨ ꯈꯤꯇꯪ ꯃꯇꯦꯡ ꯅꯨꯡ ꯊꯥꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤꯗ ꯄꯩꯁꯥ ꯆꯥꯎꯅ ꯂꯨꯄꯥ 10,000 ꯍꯦꯛ ꯄꯤꯔꯝꯃꯕ ꯑꯗꯨꯝ ꯚꯣꯠ ꯄꯤꯔꯦ ꯑꯗꯒꯤ ꯁꯣꯔꯥꯠꯇ ꯄꯩꯁꯥꯁꯦ ꯆꯥꯎꯅ ꯊꯥꯗꯔꯝꯃꯕꯀꯣ ꯍꯦꯛꯇ ꯑꯩꯈꯣꯏ ꯄꯣꯠꯌꯦꯡ ꯂꯨꯄꯥ 10,000 ꯊꯥꯗꯔꯒ ꯃꯌꯥꯝꯗꯨꯗ 50 ꯆꯠꯄꯤꯒ ꯖꯔ ꯌꯦꯜꯂꯝꯃꯕ ꯑꯗꯨꯝ ꯚꯣꯠ ꯄꯤꯔꯦ ꯃꯦꯇꯔꯤꯌꯦꯂꯤꯖꯝ ꯋꯥꯔꯜꯗ ꯉꯥꯎꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯁꯦ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃꯗ ꯀꯦꯟꯗ꯭ꯔ 60 ꯂꯩꯕꯁꯤꯗ ꯑꯩ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯀꯦꯟꯗ꯭ꯔ ꯃꯩꯇꯩꯅ ꯇꯥꯕ ꯇꯝꯄꯥꯛꯀꯤ ꯀꯦꯟꯗ꯭ꯔ 33ꯇ ꯑꯩ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯑꯩ ꯃꯤꯊꯤꯅ ꯇꯥꯒꯅꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯑꯩ ꯁꯦꯟ ꯄꯥꯏꯗꯦꯕ ꯃꯣꯏꯒꯤ ꯚꯣꯇꯔꯁꯤꯡꯒꯤ ꯄꯩꯁꯥ ꯌꯦꯟꯅꯕ ꯑꯩꯉꯣꯟꯗ ꯄꯩꯁా ꯂꯩꯖꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯔꯣꯏꯑꯕ CRPF ꯁꯣꯛꯑꯦ ꯍꯥꯏꯁꯦ ꯑꯩ ꯑꯗꯨ CRPF ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦ
CRPF ꯀꯗꯥꯏꯗ ꯁꯣꯛꯄꯅꯣ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯅꯥꯕꯅꯤꯅ ꯑꯩ ꯄꯥꯎ ꯁꯨꯝ ꯂꯧꯗꯦ ꯇꯦꯂꯤꯐꯣꯟ ꯑꯩ ꯕꯦꯂꯦꯟꯁ ꯌꯥꯎꯗꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯑꯩꯗꯤ ꯄꯥꯎꯃꯤ ꯑꯣꯏꯔꯒꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯌꯥ ꯌꯥꯎꯗꯕ ꯀꯩꯒꯨꯝꯕꯅꯦꯅ ꯑꯩꯅ ꯍꯥꯏꯗꯣ ꯀꯣ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩꯗꯤ ꯄꯥꯏꯕ ꯅꯣꯡꯃꯩꯗꯤ ꯄꯥꯏꯔꯒꯁꯨ ꯃꯔꯨ ꯌꯥꯎꯗꯕ ꯀꯣ ꯂꯥꯟꯃꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯊꯣꯛꯈꯤꯕ ꯂꯥꯟꯃꯤ ꯀꯣ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯤ ꯖꯣꯕ ꯀꯥꯔꯗ ꯐꯪꯉꯤ ꯑꯩ ꯂꯣꯏ ꯍꯥꯏꯗꯣꯛꯑꯒꯦ ꯀꯩ ꯀꯥꯟꯅꯩ ꯃꯤ ꯂꯣꯏ ꯈꯪꯅꯕ ꯄꯣꯠꯅꯤ ꯖꯣꯕ ꯀꯥꯔꯗ ꯐꯪꯉꯤ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯦ ꯌꯣꯄꯥꯛ ꯄꯥꯏꯕꯒꯤ ꯊꯥꯡꯁꯧ ꯄꯥꯏꯕꯒꯤ ꯄꯣꯁ ꯈꯛꯇꯅꯤ ꯃꯣꯏꯅ ꯊꯥꯗꯣꯏꯗꯣ ꯄꯩꯁꯥꯗ ꯇꯪꯈꯥꯏ ꯍꯦꯟꯅꯕꯤꯅ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯑꯩ ꯍꯥꯏꯗꯣꯛꯑꯒꯦꯀꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯏꯊꯧ ꯃꯌꯥꯝ ꯇꯧ ꯀꯥꯟꯗ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯀꯧꯕꯨ ꯋꯥꯛꯁꯤꯡꯗ ꯑꯩꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯧꯕ ꯆꯠꯂꯦꯕꯀꯣ ꯃꯇꯝꯗ ꯃꯣꯏ ꯉꯁꯥꯏ ꯀꯣꯕꯤ ꯈꯪꯗꯦ ꯍꯋꯥꯏ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯍꯋꯥꯏ ꯊꯔꯥꯛꯅꯤ ꯈꯪꯗꯦ ꯃꯇꯝ ꯃꯣꯏꯒ ꯐꯪꯕ ꯑꯗꯣ ꯆꯠꯄꯁꯤꯗ ꯀꯣꯚꯤꯠ ꯃꯇꯝꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯔꯣꯁ ꯐꯖꯕ ꯃꯌꯥꯝ ꯁꯥꯠꯂꯦꯕꯀꯣ ꯑꯩ ꯉꯥꯛꯇꯪ ꯑꯩ ꯂꯥꯏꯐ ꯌꯥꯝ ꯊꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯂꯥꯏꯐ ꯈꯨꯊꯥꯡ ꯉꯁꯤꯒꯤꯁꯤ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯃꯇꯝꯗꯨꯒꯤ ꯒꯚꯔꯟꯃꯦꯟ ꯉꯁꯤ ꯒꯚꯔꯟꯃꯦꯟꯁꯤ ꯑꯣꯏꯕꯅꯤ ꯈꯜꯂꯦ ꯑꯩꯒꯤ ꯄꯥꯝꯃꯛꯇꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕꯅ ꯐꯌꯦꯡꯒ ꯇꯨꯔꯦꯡꯒ ꯁꯨꯝ ꯇꯧꯕ ꯀꯩꯅꯣꯁꯤꯗ ꯑꯗꯩꯗꯤ ꯃꯣꯏꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨꯁꯨ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯑꯩ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯄꯥꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯦꯕꯀꯣ ꯂꯥꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯋꯥꯔꯤꯅꯤꯀꯣ 2021 ꯑꯗꯨꯋꯥꯏꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯑꯦ ꯍꯥꯏꯕꯅꯤ ꯈꯨꯃꯟ ꯆꯞ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯇꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯝꯃꯤ ꯑꯗꯣ ꯑꯩꯅ ꯔꯣꯁ ꯑꯅꯤꯈꯛꯁꯦ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯑꯉꯥꯎꯕꯒꯤ ꯂꯩꯕꯥꯛꯇ ꯑꯉꯥꯎꯕꯅ ꯅꯤꯡꯊꯧ ꯑꯣꯏ ꯑꯉꯥꯎꯕꯅ ꯋꯥ ꯉꯥꯡꯉꯤ ꯑꯉꯥꯎꯕ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯏ ꯍꯥꯏꯕꯅꯦꯕ ꯃꯥꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯕꯤꯗ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯀꯔꯤ ꯊꯥꯒꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯐꯣꯇꯣꯗꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦꯅꯦ ꯑꯗꯨꯒ ꯀꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯟꯗ ꯁꯤꯗ ꯊꯥꯒꯠꯂꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯩꯅꯀꯣ ꯑꯩ ꯆꯤꯟ ꯊꯤꯒꯗꯧꯔꯦ ꯑꯩꯅ ꯊꯨꯕꯨꯗꯨꯒꯤ ꯂꯝꯗꯝꯅꯤꯀꯣ ꯁꯤꯁꯦ ꯊꯨꯕꯨꯗꯨ ꯊꯨꯕꯨꯗꯨ ꯉꯥꯛꯇꯅꯤ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯁꯥꯏꯀꯣꯂꯣꯖꯤꯁꯅꯦꯕ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯥꯏ ꯑꯦꯝ ꯑꯦ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯑꯩ ꯍꯥꯏꯗꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤꯀꯣ ꯑꯣꯖꯥ ꯙꯔꯃꯕꯤꯔꯒꯨꯝꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯗꯦꯀꯣ ꯑꯗꯨꯕు ꯑꯩꯈꯣꯏꯁꯤ ꯑꯥꯏ ꯑꯦꯝ ꯑꯦ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯅꯤ ꯑꯩ ꯍꯥꯏꯒꯅꯦꯕꯀꯣ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡꯁꯦ ꯍꯣꯡꯗꯣꯛꯁꯤ ꯍꯥꯏꯒꯗꯕ ꯅꯤꯄꯥꯗꯣ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯕꯣꯅ ꯍꯥꯏꯔꯛꯑꯦ ꯄꯥꯕꯨꯡ ꯏꯕꯣꯅ ꯍꯥꯏꯔꯛꯑꯦ ꯀꯨꯝꯕꯤꯗꯒꯤ ꯇꯦꯂꯤꯐꯣꯟ ꯍꯥꯏꯔꯛꯑꯦ ꯅꯪ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒ ꯅꯪꯒ ꯌꯦꯡꯅꯕꯗꯤ ꯅꯪ ꯑꯉꯥꯡꯅꯤ ꯀꯣ ꯑꯗꯨꯅ ꯅꯪꯗꯤ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯅꯤ ꯑꯩ ꯆꯍꯤ 60 ꯌꯧꯕ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯤ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯅꯤ ꯍꯥꯏꯕ ꯑꯩ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯅꯥꯔꯒꯅꯤ ꯏ ꯊꯣꯛꯄꯅꯤꯀꯣ ꯑꯩꯅ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏ ꯊꯣꯛꯄꯅꯤ ꯇꯤꯡꯈꯪꯗꯣ ꯁꯥꯊꯤꯕ ꯇꯤꯡꯈꯪ ꯑꯅꯤ ꯌꯨꯕꯅꯤꯀꯣ ꯁꯤꯗ ꯑꯗ ꯂꯩ ꯑꯅꯤ ꯆꯤꯜꯂꯒ ꯇꯧꯕꯗꯨꯗ ꯌꯥꯝ ꯑꯣꯠ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯉꯥꯎꯕꯅꯤ ꯁꯤꯅ ꯍꯥꯏꯌꯦꯕ ꯑꯉꯥꯎꯕꯗꯨꯅ ꯊꯤꯔꯤꯕ ꯁꯩꯔꯦꯡꯗꯨꯕꯨ ꯁꯩꯔꯦꯡꯗꯨ ꯀꯔꯤ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯉꯁꯤꯗꯤ ꯁꯩꯔꯦꯡꯗꯨꯒꯤ ꯄꯣꯞ ꯇꯥꯗ꯭ꯔꯥ ꯁꯩꯔꯦꯡꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯉꯁꯤ ꯄꯣꯞ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯁ ꯉꯥꯡꯕ ꯏꯗꯤꯇꯔ ꯉꯥꯡꯕꯁꯤꯡꯁꯤ ꯋꯥꯁꯦ ꯗꯥꯏꯔꯦꯛ ꯉꯥꯡꯊꯣꯛꯑꯣꯏꯑꯕ ꯐꯨꯝꯃꯒ ꯃꯅꯨꯡꯗ ꯂꯩꯁꯤꯜꯂ ꯂꯩꯅꯦꯕ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯔꯤ ꯇꯥꯈꯤꯕ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯀꯣꯟꯕ ꯃꯐꯝꯅꯦꯕꯀꯣ ꯑꯩ ꯂꯥꯞꯇꯛꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗ ꯈꯨꯔꯨꯝꯃꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯎꯃꯪ ꯂꯥꯏ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯐꯝ ꯈꯛꯇꯅꯦꯕꯀꯣ ꯅꯥꯄꯜ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯅꯥꯄꯜ ꯁꯨꯡꯌꯥ ꯌꯥꯎꯗ꯭ꯔꯤꯅꯤ ꯑꯩ ꯏꯃꯥꯗ ꯈꯨꯔꯝꯃꯤ ꯑꯩ ꯄꯨꯟꯁꯤꯗꯤ ꯃꯥ ꯍꯦꯛꯇ ꯄꯥꯟꯕꯤꯌꯨ ꯏꯃꯥ ꯑꯩ ꯃꯩꯇꯩꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯎꯃꯪ ꯂꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯟꯅ ꯉꯥꯡꯕ ꯃꯤꯁꯤꯡꯁꯦ ꯊꯥꯖꯗꯦ ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯏꯃꯥꯗ ꯈꯨꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯈꯪꯕ ꯃꯤꯁꯨ ꯂꯝꯗꯝꯁꯤꯗ ꯈꯔꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣ ꯍꯟꯗꯛ ꯑꯩꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯃꯣꯏ ꯐꯦꯟ ꯀ꯭ꯂꯕꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯥꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯐꯣꯔ ꯗ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯐꯣꯔ ꯗ ꯑꯇꯣꯞꯄ ꯁꯣꯁꯥꯏꯇꯤꯗꯤ ꯍꯥꯏꯔꯣꯏꯀꯣ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯃꯩꯇꯩꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯑꯩ ꯇꯧꯔꯛꯈꯤꯅꯤ
aduna policy chi manungda angang yam popiyo angang mga dai tabi gano harise aina pot khar ura pagini 2000 by 2040 da ai koina population graph the third position lai gi matam da top ko dor si kanano koi ne ai issue ai isa loi ka phogdoi koi bana laujara mani ma kanna koi ba hingi da kan da hajer mani ai issue sin haidoi ni koi puna ne missing yamji angang manga dei ta no pu kanu hai akoi ganu gi di akoi gi ipu gi macha di manga po e nipa di ani khata adna akoi nga sai mai da gi akoi bawai man do ai isa ni sin pa ni sin angang tare po hai doi ni injan doi ni ai mama di hai doi ni ai imong pi da mama la ai ni pi sta hai doi ni ai kani nang angang tare dan tare lo shimum ni baina shu tara mari pon ni baina nipa ani siki ain lau tho shin kan de wan kali angang ani pokpa china da to da bok tu koi mani pu to ri kai no china gi missing ji explore to robani pokhai bani moi gi leibam le te ba ching da man da ka khala ga da kanu da rok ta ka khala ga le to leibam le to bai ne ko rok ta ka khala ga masa pu ga ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯀꯟꯗꯣ ꯌꯥꯜꯂꯒ ꯀꯥꯈꯠꯂꯛꯏꯗꯣ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯞ ꯑꯣꯏꯔꯕꯅꯤ ꯍꯥꯔꯠ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯆꯤꯡꯁꯤꯗꯕꯨ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯤꯗꯅ ꯑꯩ ꯒꯥꯔꯤ ꯏꯃꯨꯡ ꯊꯝꯃꯤꯗꯅ ꯑꯗꯣ ꯃꯣꯏꯒꯤꯗꯤꯅꯦ ꯔꯣꯛꯇ ꯀꯥꯈꯠꯂꯛꯑꯕꯅꯤ ꯀ꯭ꯂꯤꯞꯇ ꯀꯥꯈꯠꯂꯛꯑꯕꯅꯤ ꯑꯗ ꯀꯥꯈꯠꯂꯒ ꯌꯨꯝ ꯁꯥꯔꯛꯑꯕꯅꯤ ꯂꯩꯔꯛꯇꯕꯒꯤ ꯃꯤꯁꯤꯡꯗ ꯂꯩꯔꯛꯇꯕꯒꯤ ꯃꯣꯏ ꯄꯣꯂꯤꯁꯤ ꯑꯃ ꯀꯝꯃꯨꯅꯤꯁ ꯀꯟꯇ꯭ꯔꯤꯅꯤꯅ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯆꯥꯏꯜ ꯀꯩꯒꯨꯝꯕ ꯑꯉꯥꯡꯗꯣ ꯁꯤꯈ꯭ꯔꯦꯗꯅ ꯑꯉꯥꯡ ꯑꯃ ꯑꯦꯗꯣꯞ ꯇꯧꯕ ꯌꯥꯅꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯗꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦꯕ ꯃꯣꯏ ꯄꯣꯄꯨꯂꯦꯁꯟꯁꯦ ꯋꯥꯔꯜꯗ ꯅꯝꯕꯔ 1 ꯑꯣꯏꯕꯩꯅꯤ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯅ ꯅꯝꯕꯔ 2 ꯇꯥꯊꯣꯛꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥꯅ ꯄꯣꯄꯨꯂꯦꯁꯟ ꯅꯝꯕꯔ 2 ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯅꯤꯄꯨꯔꯅ ꯄꯣꯄꯨꯂꯦꯁꯟꯁꯤꯗꯤ ꯒ꯭ꯔꯥꯐꯇ ꯁꯨꯃꯥꯏꯅ ꯅꯥꯎ ꯗꯥꯎꯟ ꯆꯠꯄꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯁꯤꯕꯣ ꯌꯦꯁ ꯑꯩꯈꯣꯏ ꯂꯣ ꯁꯦꯝꯒꯗꯕꯅꯤꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯆꯠꯅꯒꯗꯕ ꯂꯣꯗꯤꯅꯦ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯦ ꯂꯣ ꯃꯦꯀꯤꯡ ꯄꯋꯥꯔ ꯃꯣꯏꯗ ꯂꯩꯌꯦꯕꯀꯣ ꯂꯦꯖꯤꯁꯂꯦꯆꯔ ꯄꯋꯥꯔ ꯂꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯗꯦꯕꯥꯟꯒꯤ ꯌꯥꯝ ꯐꯖꯩ ꯇꯥꯃꯣ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯃꯤꯅꯤꯃꯝ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯊꯝꯕ ꯄꯥꯝꯖꯩ ꯑꯩ ꯌꯥꯝꯗ꯭ꯔꯕꯗ 12ꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯦ ꯌꯥꯔꯔꯣꯏ ꯂꯣ ꯉꯥꯛꯄ ꯌꯥꯔꯔꯣꯏ ꯂꯣ ꯁꯦꯝꯕ ꯌꯥꯔꯔꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯄꯪꯊꯣꯛ ꯊꯣꯛꯂꯔꯣꯏꯌꯦ ꯊꯤꯀꯥ ꯄꯪꯊꯣꯛ ꯇꯧꯕ ꯑꯗꯒꯤ ꯃꯔꯣꯟ ꯃꯔꯤ ꯁꯨꯗꯕ ꯏꯪꯂꯤꯁ ꯁꯦꯟꯇꯦꯟꯁ ꯑꯃ ꯉꯥꯡꯕꯗ ꯁꯦꯟꯆꯨꯔꯤ ꯌꯩꯕꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯖꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯊꯣꯛꯂꯔꯣꯏꯕ ꯀꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏ ꯁꯣꯔꯥꯠꯇ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯍꯩꯇꯕ ꯃꯤ ꯑꯗꯒꯤ ꯀꯣꯏꯂꯥ ꯈꯔ ꯊꯥꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯗ ꯄꯩꯁꯥ ꯈꯔ ꯍꯨꯟꯕ ꯃꯤꯗꯣ ꯑꯗꯨꯗ ꯈꯜꯂꯦ सिगुम्बा मीसिंगे अदुबा सिगुम्बा अखोइगी माइंडसेट फत्तबनिना अखोइना म्यूटसिंगे चाइबा याब्रा नो अखोइदा सोइजे अखोइजे अखोइना हाना सेमदोकदमने अखोइदा सोइबा पोस अखोइ हाना सेमदोकदमने गवर्नमेंट इज द पीपल बाय द पीपल एंड फॉर द पीपल हाइबने गवर्नमेंट मा कोइना इलेक्ट तौदोरिसे सेमदोरिसे अखोइना भोट थादोरिसे वन रिप्रेजेंटेटिव अखोइ केंद्रगी हुंफुजी 60 निको 60 जिगी 1/5 1/5 सरुप मंगा थोपे अमा ओइगदमने काउंसिल ऑफ मिनिस्टर्स ना को लोइनम इंडिया पुंबगिने सिदी यूपी द मसिंग याम यामगनी मोय यूपी गिदी फरे यामगनी को अदु दादी मोय गिदी केंद्र अदु यामगनी अदुगी खरक चावबो सिंगिदी हाउस नि लेयबा मणिपुर दी मिसिंग यामदबनि हाउस अमखक लेदना स्टेट खरददी हाउस अनि लेयबा को हाउस अनि लेगनी अदुगा गवर्नर मोय असेंबली हबोनुम ता जॉइंट पार्लियामेंट अगर जॉइंट मिफम तौगनी गवर्नर मादी हेडनी अदुना स्टेट की माजी नॉमिनल हेड नेबको माने रूल तौबदी यावरोय अदुगा माना काउंसिल ऑफ मिनिस्टर दुना ngakpa खो तौ माना ngसगी अदुदा माना मोइने लौदा मागी साइन यावद्रदि अम चनबा यारो लो सिंग दब चनबा यारो गवर्नर साइन तौदबनी लो चनगदबनी अदुना गवर्नर साइन तौनबे याय अकोइ से मिनिमम क्वालिफिकेशन अकोइ ऑफ द लेजिस्लेचर शुड बी not less than graduate I don't know about I thought me sing je pang ya di ya roi bot le pa phanam ya roi ko
कोई सेम भी आई में इंडिया तो सुई आई में तो इंडिया की लोई चलना भी आई में जैसे मान सही सही से कोई एमपी लेके दादी 25 कोई कनो तो कोई 35 की ताब याद बने को कनो से कोई पार्लियामेंट से अदुगा लोकल की एमएलए से 25 ती ताब याद बने तो बड़ी सिलो यावे को अदुमाइना अखोइसु मिनिमम क्वालिफिकेशन सिदी सुंबन बलमद्रेबा कॉन्स्टिट्यूशन सेम मतमदा हापमद्रेबा अदुना हापमद्रसु एमेंडमेंट तौथो एमेंड तौथो सेम याहेबा चनबा दम याहेबा हा लमदमसि चनगदबु लो सिंगसे एमएलए सिंगसना सेमगदमनेबा एसएमई दा पुखला सेमगदमनेबा अदु तौनदे करिनो अदुना अखोइदा खुदोंग चादबा मयाम अखोइना मायोगनरिनेबा को अखोइ चाक जे नाइ कांदा आई पॉइंट लोइसनदबैनि आई लागे लागे अदो आई हाइगेको बोजिक सोइदा तौरनी करम मिउ खनगदगे तो नखोइ नखोइ केंद्रदा आई लाइफ से मी बुदि याम यंगदे मी मरी मा कनि यंगसे अमुक्तंग कोक थातो पंगतोक तो हमसी हाना कोई लांचे लोसन बोनसी डिस्प्लेस पर्सन सिंग की मणिपुर साइ एमपी नो हाबनी मणिपुर की लान थोइबो डिस्प्लेस 60,000 ने वा तारि मयाम से असिगुंबो मयाम सि बजेट नॉर्थ ईस्ट की पैकेज हम तो हापते मणिपुर की पैकेज हम तो हापते अचु हमना मिसि मिना थोइ मयाम से कर्म फाइनेंस मिनिस्टर सही की बंग साइ मानको आई हराओइ बाइनो ओ नाइस माइना तो बसे अद मी खुदी म इंग्लिश हाइबो नते आई दौना लोइ हाइयोदि यागद्रो आइगोने हाइबो मयाम सु लेयो को लेबोदि अदुबु आई नि आइगोने हाइबो मयाम दुनु मैकेलोन दो नोंग तो हदोक न देबो को इंग्लिश ट्रांसलेशन पि जाम लेबा लालगदि मा चिंग का दोइनि फरता दोइनि अदो आइदि की वीडियो आई दम हंदो आई लेवल दम हंदो को कुंजा कम देबान की कमेन तो पार्क लोसिन के को असेंग बने तमो ngarang gi ko Quran ba ngasi gi ko neta ana wai sai budegi lebak se salak sare sina ne akoi na ngasi wari se decision making power bu laitaba sinna legislature oira ga bu karam assembly ji phata karaba samle ne temple of democracy ainari ni assembly or parliament house assembly or Parliament House are the temples of democracy. Temple of democracy has been spoiled by bad legislatures or bad MPs. See, I know when see kanam pan banate ko. Aduna, masagi kamay to gebo. Aduna, I loisalakpada I na hajaga dabade. Akoi panic oiba ya la khaga ekoi join chathok pa yaroi ga haibdu army ni ne khudong chab logini ai ngona report toro ai chat la gane ai ngana ge kai gano kan ne to undam da ko kai kana ba pang tau to yap jan te smartphone pai do noi ka do nam no nam tha ga lo ngang gi to to pang nya yap jan te moi da pia la ga to lambi da fisking to ga fu ga sai no to bane CRPF the one try you know CRPF the one se moi ma sen kap thak na da Manipur go ja si bo moi tran thoi cho moi ni pan cho mi moi ani ha le ba si le ba go in firing moi ma sen kem ta kap na bani ne si di NDTV da pau la ne si di Manipur go ja lai ma pham pan de CRPF the one kills Rana, I say, Masigi the Mukadi, I have chance to know Ivani. I know Nangba, Soikiba, Kokiba, Karabudi, Yaum Bayai. I yaw hit the brandy kale. Aduna, I am say, I will not pigany. I miam get tabuk, miam get toggle, but I'm queen at the bungam boys again. I would needs again. I will open in a can be a gasu, no problem. I do Aina, manning halaga change the party. ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯤꯁꯤꯡꯁꯦ
ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯍꯥꯏꯗꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕꯀꯣ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯦꯛꯇ ꯇꯧꯁꯤꯟꯅꯕ ꯅꯠꯇꯕ ꯑꯩꯒꯤ ꯃꯥꯡ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯄꯂꯦꯟꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯕꯁꯨ ꯅꯍꯥꯟ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯗꯅ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯈꯣꯏ ꯄꯔꯥ ꯇꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯊꯣꯛꯑꯦ ꯊꯧꯅꯥꯁꯨ ꯌꯥꯝ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯉꯕꯀꯣ ꯃꯣꯏꯅ ꯃꯩꯔꯥ ꯁꯪꯗ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯄꯥꯟ ꯗꯨꯀꯥꯟꯗꯒꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯉꯒ ꯃꯥ ꯅꯣꯛꯄꯒ ꯌꯥꯎꯋꯦꯕ ꯀ꯭ꯋꯥ ꯆꯥꯐꯝꯗ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅꯒ ꯑꯃꯨꯛ ꯐꯥꯒꯤꯗꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯦꯂꯦꯕ꯭रिꯇꯤ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯕꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯁꯛ ꯌꯥꯝꯅ ꯎꯠꯆꯅꯤꯡꯗꯅ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯆꯦꯟꯖ ꯌꯥꯝ ꯄꯥꯝꯕ I would like to change. I would like to bring change. Something in Manipur. Ko, ay Manipur ahongba khara drastically aina haire. Aina yam toina haibado ngasi ngate ko aina haibado hanai me aigi mangda kari hai last ai haige. We need a political revolution in Manipur. Let me repeat. We need a political revolution to bring a drastically change in Manipur, or we will be submerged under the siege of influx or illegal immigrants. Haibani, I mangda irambada aina sumada not toga ila chukalaga ihobudo kai no I yawgibani. I mangda English kasi ikal avane, court kasi simple avaneba. I English the among the English kasi ikal avaneba. Lawyer avane, Nasajo I mangda Pia Tanami I post tagal in Yone. As that who am I? I canana. No in Kalo. Manipur sit hokani gaze. Nan Aidasu Agi Mangum the Pagum de Tokatori na I Hikiko. I licked up Matamda, I licked up on the Mituna, same Zaint or I licked up in a Facebook live to one Mituna, Masi until Aina Duck Lona, Aina Ganoma, I can do Panevako, I keep Mangas Might or May Pia May Quasi Kra, the Makoina Saya, Arminaga Kara, Tata, when a cotton I can see. I want to question got on man. I was tackling. I don't know the Amata Yemo. I don't the Yemo. You need two I can two I Sintigo. I'm sorry. I don't do Yemo ever know the corn. No P Irang Tone lady. No, in the park as you go, Masida. Nipina Irang Toria do Toria, the high Nipina to get P. I get two good P. What from Uncle to I sensitive, Jimming the Vine, is I sensitive to I quite Marimatas in the Dungeon Chicken, I mean, two good P. I get no Nipin in a Puma Uncle to Mark sort on when the mamma in a alternate in Tium Tagle, mother in Nipa, then I Sintia the Pertani, the PC in Male. I don't know, she. Nupi manam number compositions, Nupi the soap composition. Karinato, a quite mamma I told was quite doctor, quite patron, Tadokre, Aduna, I can't make. I do Momayam, type of Facebook is very beautiful, very nice. No, I don't matam tagamatam law. Nipi took it in Tongabi, Nimitin, Pinigan, and took say no go. I teaching Uncle Asian Lemon Roy Simatang. I know you Langi, sit on no, Matam Kato, we knew I Facebook to target to man, and say you got to tell it. Some Hinkle, some Total, bye bye. Good night. Hey, Chuck Charnogi. I have some narrative. I couldn't not talk with God. Sound I think that you, the ma'am, I will not you go. I tension here longer. The owning the top of some top, but the ma'am, some of the people, some of them lay putting on them, some of them namely labor. But in William, them, Zibukaram, Tom Chocolate to you. I could minor stop with the Matam Talks. Lancy. Relief camp the easy Loshalagan, but I'm from Nola. Relief camp the copy of Mayams, loud Mayams. Nanjo does be more the more count of the gay translation and Toronto with the game with the Kulai is never law. The other two, I know, my baby had you go. I'm a double I need Katoga. Kuneki Kampu. I don't buy Mogi the Mapua, Somitoga.
ꯀꯔꯤ ꯀꯥꯟꯅꯕ ꯁꯤꯗꯪ ꯀꯩꯕ ꯂꯣꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯁꯦ ꯃꯩ ꯃꯌꯨꯝꯗꯅ ꯃꯩ ꯆꯥꯛꯑꯒ ꯃꯤꯉꯣꯟꯗꯅ ꯑꯐꯥꯎ ꯁꯥꯕ ꯃꯆꯦꯠꯇꯨ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯣꯏꯕ ꯍꯥ ꯑꯩꯒꯤ ꯏꯃꯨꯡꯗꯅ ꯈꯠꯅ ꯆꯩꯅꯕ ꯃꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯅꯗꯕ ꯑꯩꯒꯤ ꯏꯃꯨꯡꯗꯅ ꯀꯣ ꯃꯊꯛ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯞꯁꯥꯏꯠ ꯗꯥꯎꯟ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯃꯥꯡ ꯊꯣꯛꯂꯒꯅ ꯁ꯭ꯇꯦꯖꯗꯅ ꯑꯩꯁꯤ ꯌꯥꯝ ꯑꯆꯧꯕ ꯁꯥꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯊꯕꯛꯁꯦ ꯑꯩ ꯍꯥꯏꯁꯤ ꯀꯅꯥꯕꯨꯅꯣ ꯁꯤ ꯅꯣꯏ ꯈꯪꯖꯔꯣ ꯁꯤꯒꯨꯝꯕꯁꯤ ꯊꯕꯛꯁꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯊꯝꯖꯔꯒꯦ ꯌꯦꯡꯁꯤ let's see the outcome prevailing situation mayam lakinebako situation aikoise ahongba purakani aikoise ahongba aina ngasai maitel londa handokchage aikoise we need a political revolution in Manipur masi to haibate aigi life to toy yawbani aigi mangdas mai english ida me haida we need a political revolution to bring a drastic change in Manipur, or we will be submerged under the seas of influx or illegal immigrants. Because political mihut home khangde ahongba rajniti yam hongba yam hongba mal tahu si natragadi aikoise mitok miyan cha singi ꯍꯦꯟꯀꯠꯂꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯏꯍꯧꯁꯤꯗ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩ ꯆꯥꯛ ꯌꯧꯔꯛꯑꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯗ ꯍꯋꯥꯏ ꯈꯤꯇꯪ ꯉꯧꯕꯤꯌꯣꯅ ꯑꯩ ꯆꯥꯟꯄꯟ ꯌꯥꯗꯕꯅꯦ ꯑꯩꯁꯦ ꯅꯃꯥꯟ ꯊꯣꯛꯏꯔꯥ ꯏꯟꯁꯥꯡꯁꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯐꯥꯎꯗ ꯑꯩ ꯎꯠꯀꯦ ꯑꯗꯨꯒ ꯑꯩ ꯊꯝꯃꯒꯦꯀꯣ ꯃꯣꯏꯒꯤ ꯆꯥꯕꯤ ꯊꯛꯄꯤꯒꯤ ꯎꯠꯄꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯩꯅꯗꯤ ꯆꯥꯛꯈꯤ ꯆꯥꯛꯈꯣ ꯑꯃ ꯆꯥꯔꯤꯗꯅ ꯆꯥꯛ ꯆꯥꯛꯈꯣ ꯑꯃ ꯆꯥꯕ ꯉꯝꯗꯕ ꯆꯥꯕ ꯐꯪꯗꯕ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯃꯈꯣꯏꯒꯤ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕꯅꯤ ꯆꯦꯡꯁꯤ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯕ ꯆꯦꯡꯁꯤ ꯆꯥ ꯐꯥꯗꯕ ꯅꯨꯃꯤꯠ ꯐꯥꯎ ꯌꯥꯎꯋꯦꯕꯀꯣ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤ ꯂꯩꯉꯥꯛ ꯐꯠꯇꯕꯗꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯃꯦ ꯃꯆꯥꯈꯩꯗ 이bungo course mai to ye khoi du ne ai ti mana mai to na seng di thong ngai du yam du chak du yam dra ba duna chak du thong ngai du ngsi di seng du yam dre aina uti oina thong ba tare ko ngsi di uti oina sa ji ko hai la ma chan pa du ko chau ne man gi na o le kai khoi di mana che da jam thong le na 이거는 통라웨이 아득이 비범도 호주 만보를 레이레고 어두나 아이는 싹싹고 모후이버 아이기 나가 통이고 싹싹고 모사 풍더버 두 밀스 에데 싹스라니 복사고 풍더 마야ም지 컬로버더고 에이 wakalsar lainaba matoknaba ahongba manipur amagidamagta ay mangmangkani adubu miyamna aibu nungsibiraba any kendra kunthra tare laibasida aikoi kendra da sensiki mitingdana vote lepo lawadi masidi mangi warini ai matamda ai vote lek natragana paisa se ai billionaire oiraba miyam leita laira mayamdo paisa se mateng pangga vote pesa yen bana tapa loina mateng pang thoi dana adugo oina vote le pakke masi kaigino economic crisis leiba lan leiba lamdam siti wagal leba ko aduna masigi khara pesa paiba brigade officers ne haibada loi chat leba ko akoi gi swai da lekai gi thika pesa paiba singi pesa je chom puthok pumi singi matung ingal leba aidi adugumba tawande thank you chaksaba ai nungai roi ko lusolage ai nangangba da soi biaw gasu
ꯉꯥꯛꯄꯤꯌꯨ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯁꯤ ꯍꯛꯆꯥꯡ ꯐꯕꯁꯨ ꯑꯩꯒꯤ